ꯃꯌꯥꯝꯕꯨ ꯑꯍꯥꯟꯕ ꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯂꯥꯂꯛꯇ ꯎꯃꯪ ꯂꯥꯏ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯂꯥꯂꯛꯇ ꯎꯃꯪ ꯂꯥꯏ꯫ ꯃꯇꯝꯗꯨ ꯐꯅ ꯌꯥꯝꯅ ꯊꯦꯡꯂꯤ, ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10ꯃꯨꯛ ꯇꯥꯔꯛꯂꯕꯅꯤ꯫ ꯐꯤꯔꯦꯞꯄ ꯑꯃꯗꯤ ꯂꯣꯌꯥ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯅꯤꯗꯣ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯒꯤ ꯂꯩꯔꯤꯕ ꯁꯤꯅꯤꯃꯥ ꯍꯣꯜ ꯑꯗꯨꯗ ꯁꯤꯅꯤꯃꯥ ꯌꯦꯡꯕ ꯂꯣꯏꯔꯒ ꯃꯈꯣꯏ ꯑꯅꯤ ꯌꯨꯝꯂꯣꯝꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯏ꯫ ꯃꯈꯣꯏꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯃꯥꯅ ꯊꯣꯛꯄ ꯁꯂꯨꯞ ꯆꯠꯂꯤ꯫ ꯐꯤꯂꯝ ꯑꯗꯨ ꯅꯨꯡꯉꯥꯏ ꯅꯠꯇ꯭ꯔꯒ ꯅꯨꯡꯉꯥꯏꯇꯦ, ꯅꯣꯛꯅꯤꯡꯕ ꯃꯇꯥꯡ ꯑꯃꯗꯤ ꯐꯖꯕ ꯗꯥꯏꯂꯣꯒꯁꯤꯡ ꯃꯇꯧ ꯇꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯠꯅꯔꯤ꯫ ꯐꯤꯔꯦꯞꯄ ꯑꯃꯗꯤ ꯂꯣꯌꯥꯁꯨ ꯑꯗꯨꯃꯉꯥꯏ ꯐꯤꯂꯝ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯍꯦꯔꯣ ꯍꯦꯔꯣꯅꯤꯒꯤ ꯀꯦꯔꯦꯛꯇꯔꯁꯤꯡ ꯑꯃꯗꯤ ꯃꯈꯣꯏꯅ ꯂꯧꯈꯤꯕ ꯔꯣꯜꯁꯤꯡꯒꯤ ꯃꯇꯥꯡ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯐꯤꯔꯦꯞꯄꯅ "ꯉꯁꯤꯒꯤ ꯐꯤꯂꯝ ꯑꯗꯨ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ, ꯚꯨꯠꯀꯤ ꯐꯤꯂꯝꯒ ꯑꯣꯏꯔꯦ, ꯑꯩꯗꯤ ꯇꯁꯦꯡꯅ ꯀꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ"꯫ "ꯑꯣ, ꯀꯤꯒꯟꯗꯕ ꯅꯪꯁꯨ ꯉꯁꯤꯗꯤ ꯌꯥꯝꯅ ꯀꯤꯔꯕ ꯑꯣꯏꯔꯦ"꯫ "ꯍꯣꯏꯅꯦ, ꯀꯃꯥꯏ ꯀꯤꯔꯣꯏꯗꯣꯏꯅꯣ, ꯁꯥꯎꯟ ꯕꯣꯛꯁꯇꯨꯅ ꯏꯅꯥꯛꯇꯒ ꯇꯪ ꯊꯤꯟꯖꯤꯜꯂꯛꯄꯗꯨꯗꯤ ꯃꯤꯠ ꯎꯏꯁꯤꯜꯂꯒ ꯈꯥꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏ꯫ ꯀꯅꯥꯒꯨꯝꯕ ꯍꯥꯔꯠ ꯁꯣꯟꯕ ꯃꯤꯅꯒ ꯌꯦꯡꯂꯕꯗꯤ ꯊꯃꯣꯏꯒ ꯂꯣꯏꯅ ꯁꯦꯒꯥꯏꯗꯅ ꯏ ꯑꯣꯔꯒ ꯁꯤꯒꯗꯧꯔꯤ ꯄꯣꯠꯅꯤ꯫ ꯑꯗꯨ ꯈꯪꯂꯕꯗꯤ ꯚꯨꯠꯀꯤ ꯐꯤꯂꯝꯅꯤ, ꯑꯀꯤ ꯑꯈꯪ ꯈꯔꯗꯤ ꯁꯣꯏꯗꯅ ꯌꯥꯎꯔꯛꯂꯒꯅꯤ ꯍꯥꯏꯕꯗꯨ ꯈꯪꯂꯕꯗꯤ ꯐꯤꯂꯝ ꯑꯁꯤ ꯌꯦꯡꯕꯤꯒꯅꯨ ꯍꯥꯏꯗꯅ ꯍꯥꯟꯅꯅ ꯋꯥꯔꯅꯤꯡ ꯊꯥꯔꯤꯕꯗꯨꯗꯤ"꯫ "ꯍꯣꯏꯅꯦ, ꯑꯗꯨ ꯑꯣꯏꯁꯨ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯍꯦ꯫ ꯐꯤꯂꯝꯗꯨꯗ ꯍꯦꯔꯣꯅꯤꯒꯤ ꯃꯃꯥꯟꯅꯕꯤ ꯁꯥꯔꯤꯗꯣ ꯃꯁꯛ ꯐꯖꯩꯅꯦ, ꯀꯩ ꯂꯝꯗꯒꯤ ꯑꯣꯏꯔꯖꯥꯠꯅꯣ"꯫ "ꯑꯦ, ꯅꯪꯁꯤ ꯐꯥꯒꯤꯗꯒꯤꯅꯦ ꯐꯤꯂꯝ ꯀꯨꯝꯕꯒ ꯌꯥꯎꯈꯤꯗꯣꯔꯤ ꯄꯣꯠꯅꯤ"꯫ "ꯑꯦ, ꯑꯗꯨꯗꯤ ꯂꯣꯏ ꯁꯣꯏꯗꯕꯤꯅꯤ ꯀꯩꯅꯣ"꯫ "ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯂꯣꯌꯥ, ꯑꯩ ꯐꯤꯂꯝ ꯀꯨꯝꯕꯁꯦ ꯌꯥꯝꯅ ꯄꯥꯝꯃꯤꯕꯣ꯫ ꯐꯤꯂꯝꯗꯒ ꯃꯣꯏꯅꯒ ꯑꯦꯛꯇꯤꯡ ꯇꯧꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯦꯕ"꯫ "ꯏꯇꯥꯎ, ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯅꯨꯡꯉꯥꯏꯕ ꯑꯃꯠꯇ ꯂꯩꯇꯕꯅꯤ꯫ ꯄꯥꯎ ꯑꯣꯏꯅ ꯇꯥꯕ ꯃꯤꯅ ꯂꯤꯔꯛꯄꯗꯕꯨ ꯄꯥꯡꯅꯨꯡ ꯅꯨꯡꯉꯥꯏꯕꯒꯤ ꯋꯥꯅꯤ ꯑꯗꯨ ꯑꯩꯈꯣꯏꯅ ꯗꯥꯏꯔꯦꯛ ꯆꯠꯂꯀꯥꯟꯗꯗꯤ ꯋꯥꯈ꯭ꯔ ꯄꯣꯠꯅꯤꯗ"꯫ ꯑꯁꯨꯝꯅ ꯃꯔꯨꯞ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯐꯤꯔꯦꯞꯄꯒꯤ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯐꯤꯔꯦꯞꯄꯅ "ꯐꯔꯦ, ꯅꯪꯁꯨ ꯆꯪꯈ꯭ꯔꯣ, ꯑꯩꯁꯨ ꯆꯪꯍꯧꯔꯒꯦ. ꯑꯗꯣ ꯍꯌꯦꯡ ꯀꯣꯂꯦꯖ ꯀꯥꯕꯗꯣ ꯈꯔ ꯉꯟꯅ ꯀꯥꯁꯤꯀꯣ"꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯐꯤꯔꯦꯞꯄ ꯃꯌꯨꯝꯂꯣꯝꯗ ꯆꯪꯍꯧꯔꯤ꯫ ꯂꯣꯌꯥꯁꯨ ꯃꯍꯥꯛꯀꯤ ꯌꯨꯝ ꯌꯧꯅꯅꯕ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯃ ꯍꯧꯈ꯭ꯔꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯀꯣꯂꯦꯖꯀꯤ ꯃꯇꯝꯅꯤ꯫ ꯐꯤꯔꯦꯞꯄ ꯑꯃꯗꯤ ꯂꯣꯌꯥ ꯃꯈꯣꯏ ꯀꯣꯂꯦꯖꯀꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒ ꯄꯨꯟꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯣꯂꯦꯖꯀꯤ ꯃꯃꯥꯟꯅꯕ ꯑꯃꯅ "ꯉꯥꯏꯈꯣꯅꯦ, ꯍꯧꯖꯤꯛꯁꯤ ꯌꯥꯝꯅ ꯀꯟꯅ ꯏꯔꯥꯡ ꯊꯣꯛꯂꯛꯄ ꯌꯥꯕꯒꯤ ꯆꯥꯟꯁ ꯌꯥꯝꯅ ꯋꯥꯡꯉꯦꯗꯅ ꯍꯥꯏꯔꯤ꯫ ꯃꯅꯨꯡꯂꯣꯝꯗꯗꯤ ꯍꯧꯖꯤꯛꯁꯤ ꯈꯠꯅꯕ ꯆꯩꯅꯕ ꯌꯥꯝ ꯇꯧꯅꯔ ꯃꯥꯜꯂꯦꯅꯦ꯫ ꯅꯣꯡꯃꯗꯤꯅꯦ ꯐꯥꯒꯤꯗꯒꯤꯅꯦ ꯃꯩꯔꯛꯇꯒꯤ ꯃꯩꯗꯥꯎ ꯍꯧꯔꯛꯄ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯝꯅꯒ ꯇꯧꯔꯕꯗꯤ ꯃꯅꯤꯄꯨꯔꯁꯤ ꯋꯥꯗꯣꯔꯤꯖꯥꯠꯅꯤꯀꯣ"꯫ ꯃꯇꯝ ꯑꯗꯨꯗ ꯂꯣꯌꯥꯅ "ꯍꯣꯏ, ꯑꯩꯁꯨ ꯃꯗꯨꯒꯤ ꯄꯥꯎꯗꯨ ꯈꯔ ꯇꯥꯏ, ꯏꯃꯥꯟꯅꯕꯁꯤꯡꯅ ꯇꯝꯂꯛꯄꯗꯒꯤ꯫ ꯑꯗꯣ ꯃꯗꯨꯅ ꯍꯦꯛꯇ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯑꯣꯏꯅ ꯆꯥꯎꯊꯣꯔꯛꯀꯗꯕꯗꯤ ꯃꯥꯟꯗꯦꯗ꯫ ꯂꯩꯉꯥꯛꯅ ꯃꯔꯥꯏꯅ ꯑꯗꯨꯃꯛ ꯐꯥꯖꯤꯟꯖꯈꯤꯅꯤ ꯀꯩꯗꯧꯔꯒꯦ꯫ ꯍꯧꯖꯤꯛ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛꯁꯤꯕꯨ ꯀꯔꯤꯗꯕꯨ ꯆꯠꯅꯔꯤꯕꯒꯦꯅꯤ ꯃꯈꯣꯏꯅ ꯀꯔꯝꯕ ꯊꯕꯛ ꯑꯃꯠꯇꯕꯨ ꯁꯣꯜꯕ ꯇꯧꯈ꯭ꯔꯕꯒꯦ? ꯑꯩꯗꯤ ꯊꯥꯖꯗꯦ, ꯁꯣꯏꯗꯅ ꯏꯔꯥꯡ ꯑꯃꯗꯤ ꯂꯥꯛꯀꯗꯕ ꯃꯥꯜꯂꯤ"꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯃꯈꯣꯏꯒꯤ ꯀ꯭ꯂꯥꯁ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯀ꯭ꯂꯥꯁ ꯌꯧꯅꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯐꯤꯔꯦꯞꯄ ꯑꯃꯗꯤ ꯂꯣꯌꯥ ꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯏ꯫ ꯃꯈꯣꯏꯅ ꯌꯨꯝ ꯌꯧꯔꯕ ꯃꯇꯨꯡꯗ ꯆꯥꯛꯆꯥ ꯇꯣꯛꯂꯒ ꯃꯈꯣꯏꯅ ꯃꯣꯕꯥꯏꯜ ꯑꯗꯨꯗ ꯆꯪꯗꯨꯅ ꯐꯦꯁꯕꯨꯛ ꯍꯥꯡꯂꯨꯕꯗꯨꯗꯤ ꯏꯔꯥꯡ ꯊꯣꯛꯂꯦ, ꯌꯨꯝ ꯀꯌꯥ ꯃꯩ ꯆꯥꯛꯈ꯭ꯔꯤ, ꯃꯤꯑꯣꯏ ꯀꯌꯥ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯏꯔꯥꯡ ꯂꯥꯛꯄꯒꯤ ꯄꯥꯎꯅ ꯄꯤꯛ ꯊꯟꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯗꯨ ꯎꯕꯗ ꯐꯤꯔꯦꯞꯄ ꯏꯄꯥ ꯄꯥꯈꯠꯂꯤ꯫ "ꯑꯦ, ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯦꯛꯖꯥꯝ ꯃꯌꯥꯁꯤꯗꯕꯨ ꯑꯁꯨꯛ ꯊꯨꯅ ꯏꯔꯥꯡ ꯍꯧꯔꯛꯂꯤꯕꯁꯤꯕꯣ? ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯃꯁꯤꯕꯣ? ꯑꯩ ꯂꯣꯌꯥꯗ ꯐꯣꯟ ꯇꯧꯗꯕ ꯌꯥꯗꯦ"꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯂꯣꯌꯥꯗ "ꯅꯪ ꯉꯁꯤꯒꯤ ꯐꯦꯁꯕꯨꯛ ꯆꯪꯂꯕ꯭ꯔꯣ? ꯀꯔꯤ ꯄꯥꯎ ꯊꯦꯡꯅꯕꯒꯦ" ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯣꯌꯥꯅꯁꯨ "ꯑꯩꯁꯨ ꯆꯪꯂꯦ, ꯄꯥꯎ ꯃꯌꯥꯝ ꯑꯃ ꯇꯥꯔꯦ. ꯍꯧꯖꯤꯛ ꯆꯤꯡꯒꯤ ꯁꯔꯨꯛ ꯑꯌꯥꯝꯕ ꯆꯔꯆ ꯊꯨꯒꯥꯏꯕ ꯑꯃꯗꯤ ꯌꯨꯝ ꯃꯩ ꯊꯥꯕ, ꯃꯤꯑꯣꯏ ꯀꯌꯥ ꯃꯩꯅꯨꯡꯗ ꯂꯪꯁꯤꯟꯗꯨꯅ ꯍꯥꯠꯄ ꯑꯃꯗꯤ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯄ ꯀꯌꯥ ꯇꯧꯈ꯭ꯔꯦ. ꯍꯧꯖꯤꯛ ꯂꯥꯟ ꯑꯆꯧꯕ ꯑꯃ ꯁꯣꯏꯗꯅ ꯊꯣꯛꯂꯛꯂꯒꯅꯤ" ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ
ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯇꯥꯕꯗꯒꯤ ꯃꯈꯣꯏꯁꯨ ꯂꯥꯟꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯟꯅꯈ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯃꯅꯨꯡꯗ ꯆꯪꯁꯤꯟꯗꯨꯅ ꯂꯥꯟꯒꯤ ꯃꯇꯦꯡ ꯄꯥꯡꯅꯅꯕꯒꯤꯗꯃꯛ ꯃꯈꯣꯏ ꯃꯤꯑꯣꯏ ꯀꯌꯥ ꯁꯂꯨꯞ ꯇꯥꯁꯤꯟꯅꯗꯨꯅ ꯍꯧꯖꯤꯛ ꯈꯨꯟ ꯉꯥꯛꯄꯒꯤ ꯊꯕꯛ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ ꯑꯁꯝꯅ ꯃꯔꯤ ꯁꯝꯅꯔꯛꯈꯤꯕꯅ ꯍꯧꯖꯤꯛ ꯅꯨꯃꯤꯠ 5ꯅꯤ ꯍꯧꯖꯤꯜꯂꯛꯄꯗꯗꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟ ꯀꯥꯞꯅꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯂꯤ ꯍꯦꯛ ꯎꯅꯕꯒ ꯃꯈꯣꯏ ꯌꯦꯛꯅꯕꯁꯤꯡ ꯑꯗꯨꯒ ꯍꯥꯠꯅꯕ ꯇꯨꯞꯅꯕ ꯑꯃꯗꯤ ꯁꯥꯊꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯅꯕ ꯑꯁꯤꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯇꯧꯔꯛꯄꯗ ꯅꯠꯇꯅ ꯑꯁꯣꯛ ꯑꯄꯟꯅ ꯄꯤꯛ ꯊꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯐꯤꯔꯦꯞꯄ ꯑꯃꯗꯤ ꯂꯣꯌꯥꯁꯨ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯀꯦꯝ ꯑꯗꯨꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯐꯤꯔꯦꯞꯄ ꯑꯃꯗꯤ ꯂꯣꯌꯥꯅ ꯀꯦꯝ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯀꯦꯝ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯒꯤ ꯂꯤꯗꯔ ꯑꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯗ ꯂꯥꯎꯊꯣꯔꯛꯈꯤ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯂꯥꯟ ꯆꯠꯄꯒꯤ ꯃꯇꯝ ꯑꯗꯨ ꯌꯧꯔꯤ ꯍꯌꯦꯡ ꯉꯁꯤ ꯑꯩꯈꯣꯏꯅ ꯑꯁꯣꯝ ꯊꯪꯕ ꯆꯤꯡꯒꯤ ꯅꯥꯀꯜꯂꯣꯝꯗ ꯆꯠꯇꯨꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟ ꯀꯥꯞꯀꯗꯕꯅꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯌꯦꯛꯅꯕꯁꯤꯡꯒꯤ ꯕꯪꯀꯔꯁꯤꯡ ꯊꯨꯒꯥꯏꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯑꯣꯔꯗꯔ ꯇꯧꯔꯤ ꯋꯥꯐꯝ ꯑꯗꯨꯗ ꯃꯌꯥꯝꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯅꯈ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯅꯨꯃꯤꯠ ꯑꯗꯨꯃ ꯍꯧꯈꯤꯕꯗꯣ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯁꯪꯗꯨꯅ ꯂꯩꯔꯤꯉꯩ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯂꯩꯔꯤꯕ ꯆꯤꯡꯁꯤꯡ ꯑꯗꯨꯗ ꯅꯣꯡꯃꯩ ꯀꯥꯞꯅꯕ ꯂꯦꯞꯄ ꯅꯠꯇꯦ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯃ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯀꯤ ꯄꯨꯡ 10ꯃꯨꯛ ꯇꯥꯔꯤ ꯐꯤꯔꯦꯞꯄ ꯑꯃꯗꯤ ꯂꯣꯌꯥ ꯌꯥꯎꯅ ꯃꯈꯣꯏ ꯃꯤꯑꯣꯏ 10ꯃꯨꯛ ꯉꯔꯥꯡ ꯃꯈꯣꯏꯒꯤ ꯂꯤꯗꯔ ꯑꯗꯨꯅ ꯍꯥꯏꯈꯤꯕ ꯆꯤꯡꯒꯤ ꯆꯤꯡꯃꯥꯏ ꯑꯗꯣꯝꯗ ꯃꯈꯣꯏ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯍꯩꯅꯁꯤꯡꯅ ꯂꯥꯛꯂꯤ ꯅꯨꯃꯤꯠ ꯑꯗꯣ ꯅꯣꯡꯁꯨ ꯃꯪꯉꯤ ꯃꯀꯨꯞꯁꯨ ꯇꯥꯔꯤ ꯃꯇꯝ ꯑꯗꯨꯗ ꯐꯤꯔꯦꯞꯄꯅ ꯂꯣꯌꯥꯗ ꯑꯁ ꯅꯣꯡꯁꯦ ꯇꯥꯗ꯭ꯔꯗꯤ ꯐꯗꯧꯅꯤꯅꯦ ꯅꯣꯡ ꯇꯥꯕꯁꯤ ꯆꯤꯡꯆꯦꯞꯇꯨ ꯌꯥꯝꯅ ꯅꯥꯟꯒꯗꯕ ꯃꯥꯜꯂꯤ ꯑꯗꯨꯒ ꯏꯁꯥꯁꯤ ꯆꯣꯠꯂꯤ ꯃꯥꯜꯂꯤ ꯑꯣꯟꯊꯣꯛꯅ ꯍꯩꯅꯔꯣꯏꯗꯧꯔꯤ ꯂꯥꯟꯐꯝꯗꯕꯨ ꯑꯗꯨ ꯂꯩꯕ꯭ꯔꯥꯅꯦ ꯏꯁꯤꯡ ꯑꯣꯏꯔꯦ ꯑꯃ ꯑꯣꯏꯔꯦ ꯆꯠꯄ ꯇꯥꯕꯅꯤꯅꯦ ꯇꯥꯎ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯍꯥꯏꯅꯗꯨꯅ ꯂꯥꯛꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯌꯦꯛꯅꯕꯗꯒꯤ ꯅꯣꯡꯃꯩ ꯔꯥꯎꯟ ꯀꯌꯥ ꯀꯥꯞꯁꯤꯜꯂꯛꯈꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯐꯤꯔꯦꯞꯄ ꯑꯃꯗꯤ ꯂꯣꯌꯥ ꯃꯈꯣꯏ ꯑꯅꯤꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯤꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯈꯣꯡꯗ ꯅꯣꯡꯃꯩꯅ ꯄꯥꯟꯕ ꯑꯃꯗꯤ ꯃꯈꯨꯠꯇ ꯈꯦꯠꯇꯨꯅ ꯆꯠꯈꯤꯕ ꯑꯁꯣꯛ ꯑꯄꯟ ꯈꯔꯗꯤ ꯌꯥꯎꯔꯤ ꯃꯤꯁꯤ ꯃꯤꯅꯥꯗꯤ ꯌꯥꯎꯗꯦ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯟꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯅꯈꯤ ꯑꯗꯨꯝꯅ ꯃꯈꯣꯏꯅ ꯌꯥꯝꯅ ꯀꯟꯅ ꯅꯣꯡꯃꯩ ꯀꯥꯞꯅꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯅ ꯍꯧꯖꯤꯛꯇꯤ ꯆꯤꯡꯃꯥꯏ ꯑꯗꯨꯗꯒꯤ ꯂꯥꯟꯈꯠꯂꯛꯇꯨꯅ ꯑꯇꯣꯞꯄ ꯆꯤꯡ ꯑꯃ ꯌꯧꯁꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯆꯤꯡ ꯑꯗꯣꯝꯗ ꯃꯈꯣꯏꯅ ꯆꯪꯁꯤꯟꯈ꯭ꯔꯤꯕ ꯑꯗꯨꯗꯤ ꯃꯥꯏꯀꯩ ꯑꯅꯤꯃꯛꯇ ꯌꯦꯛꯅꯕꯅ ꯀꯣꯏꯁꯤꯜꯂꯛꯄꯗꯒꯤ ꯑꯗꯣꯝꯗ ꯃꯈꯣꯏꯅ ꯆꯪꯁꯤꯟꯈꯤꯕꯅꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯒꯤꯗꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯅꯣꯡꯃꯩꯗ ꯅꯠꯇꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯕꯣꯝ ꯀꯌꯥ ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤ ꯃꯈꯣꯏ ꯃꯁꯦꯜ ꯃꯥꯅ ꯊꯣꯛꯄ ꯍꯟꯗꯣꯛꯅꯈꯤꯕꯗꯒꯤꯗꯤ ꯐꯤꯔꯦꯞꯄ ꯑꯃꯗꯤ ꯂꯣꯌꯥ ꯃꯈꯣꯏ ꯑꯅꯤꯁꯨ ꯇꯣꯉꯥꯟ ꯇꯥꯗꯨꯅ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯆꯦꯟꯊꯣꯔꯛꯂꯤ ꯃꯇꯝꯗꯣ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯕꯅꯤ ꯅꯣꯡꯁꯨ ꯌꯥꯝꯅ ꯀꯟꯅ ꯆꯨꯊꯔꯛꯂꯤ ꯐꯤꯔꯦꯞꯄꯅ ꯂꯣꯌꯥꯗ ꯀꯩꯅꯣ ꯑꯩꯈꯣꯏꯅꯤꯅ ꯇꯧꯒꯗꯧꯔꯤꯕꯁꯤꯕꯣ ꯌꯦꯡꯉꯣ ꯑꯩꯈꯣꯏ ꯑꯅꯤ ꯇꯣꯉꯥꯟ ꯇꯥꯔꯕꯅꯤ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯂꯦ ꯎꯃꯪ ꯃꯅꯨꯡꯒ ꯑꯣꯏꯔꯦ ꯄꯨꯝꯃꯝ ꯃꯝꯃꯦ ꯌꯦꯡꯉꯣ ꯇꯧꯔꯤꯕꯁꯦ ꯑꯁ ꯅꯣꯡ ꯃꯪꯗ꯭ꯔꯕꯗꯤ ꯈꯔꯁꯨ ꯐꯗꯧꯕ ꯅꯣꯡꯒ ꯃꯪꯕꯁꯤꯗ ꯄꯨꯝꯃꯝ ꯃꯝꯃꯤ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯌꯦꯛꯅꯕꯅ ꯊꯦꯡꯅꯈ꯭ꯔꯕꯗꯤ ꯁꯣꯏꯗꯅ ꯍꯥꯠꯈ꯭ꯔꯅꯤ ꯀꯃꯥꯏ ꯇꯧꯁꯤꯒꯦ ꯑꯁ ꯐꯤꯔꯦꯞꯄ ꯇꯨꯃꯤꯟꯅ ꯂꯩꯌꯣ ꯑꯩꯈꯣꯏꯅꯤꯅ ꯃꯨꯔꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯕꯗꯤ ꯌꯦꯛꯅꯕꯁꯤꯡꯅ ꯇꯥꯈꯤꯕꯁꯨ ꯌꯥꯏ ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯒꯗꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣই ꯇꯝꯄꯥꯛꯂꯣꯝꯗ ꯀꯨꯝꯈꯤꯅꯕ ꯇꯧꯁꯤ ꯑꯩꯈꯣꯏꯒ ꯂꯥꯛꯃꯤꯟꯅꯕ ꯌꯦꯛꯅꯕꯁꯤꯡ ꯀꯅꯥ ꯁꯤꯔꯕ ꯀꯅꯥ ꯍꯤꯡꯂꯤꯕ ꯀꯔꯝꯕꯅ ꯀꯦꯝ ꯌꯧꯅ ꯆꯠꯈ꯭ꯔꯕ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ ꯌꯦꯡꯉꯨ ꯑꯁꯣꯝ ꯅꯥꯀꯟꯗꯁꯨ ꯌꯥꯝꯅ ꯀꯟꯅ ꯀꯥꯞꯅꯔꯤ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏ ꯁꯣꯝꯒꯤ ꯆꯤꯡꯆꯦꯞꯂꯣꯝꯗ ꯆꯪꯈ꯭ꯔꯁꯤ ꯑꯗꯨꯒꯅꯦ ꯇꯝꯄꯥꯛ ꯇꯥꯕ ꯂꯝꯕꯤ ꯂꯩꯕ꯭ꯔꯥ ꯌꯦꯡꯁꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯇꯞꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯇꯞꯅ ꯁꯤꯠꯂꯗꯨꯅ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯇꯧꯅꯔꯤꯉꯩ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 7 ꯇꯥꯁꯤꯜꯂꯛꯂꯤ ꯃꯈꯣꯏꯅ ꯆꯠꯂꯨꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯑꯁꯣꯡꯕ ꯉꯥꯛꯇ ꯉꯥꯏꯈ꯭ꯔꯤ ꯎꯃꯪ ꯋꯥꯃꯪ ꯃꯔꯛ ꯑꯗꯨꯗ ꯃꯈꯣꯏ ꯂꯝꯕꯤ ꯂꯝꯃꯥꯡꯅꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤ ꯇꯨꯃꯤꯟꯅ ꯃꯐꯝ ꯑꯗꯨꯗ ꯇꯥꯁꯤꯟꯗꯨꯅ ꯂꯩꯔꯁꯤ ꯃꯈꯣꯏꯅ ꯃꯈꯥ ꯇꯥꯅ ꯆꯪꯁꯤꯜꯂꯨꯕ ꯍꯥꯏꯕꯁꯤ ꯑꯐꯕ ꯑꯣꯏꯔꯔꯣꯏ ꯍꯥꯏꯗꯨꯅ ꯈꯟꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯐꯤꯔꯦꯞꯄꯅ ꯂꯣꯌꯥ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯇꯨꯃꯤꯟꯅ ꯂꯩꯔꯁꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯆꯪꯁꯤꯜꯂꯤꯕꯁꯤ ꯌꯦꯛꯅꯕꯒꯤ ꯕꯪꯀꯔꯣꯝꯗ ꯆꯪꯁꯤꯟꯕ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯈꯣꯏꯗꯅ ꯈꯨꯗꯣꯡ ꯊꯤꯒꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯈꯨꯗꯣꯡ ꯊꯤꯗ꯭ꯔꯤꯉꯩ ꯁ꯭ꯋꯥꯏꯗ ꯇꯨꯃꯤꯟꯅ ꯂꯩꯔꯁꯤ ꯅꯣꯡꯁꯤ ꯍꯦꯛ ꯉꯥꯟꯕꯒ ꯑꯩꯈꯣꯏ ꯑꯅꯤ ꯂꯝꯕꯤ ꯌꯦꯡꯗꯨꯅ ꯃꯣꯡꯁꯣꯡ ꯑꯁꯦ ꯍꯨꯜꯂꯒ ꯆꯠꯈ꯭ꯔꯁꯤ ꯃꯇꯝ ꯑꯗꯨꯗ ꯂꯣꯌꯥꯅꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯤ ꯑꯗꯨꯝꯅ ꯇꯧꯅꯔꯤꯉꯩ ꯃꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯌꯦꯛꯅꯕꯁꯤꯡꯅ ꯃꯈꯣꯏꯕꯨ ꯊꯤꯔꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯐꯤꯔꯦꯞꯄ ꯑꯃꯗꯤ ꯂꯣꯌꯥ ꯃꯤꯍꯨꯟ ꯊꯥꯍꯨꯟ ꯆꯦꯟꯈꯠꯈ꯭ꯔꯤ ꯇꯨꯃꯤꯟꯅ ꯄꯥꯛꯊꯗꯨꯅ ꯂꯣꯠꯇꯨꯅ ꯂꯩꯔꯤ ꯌꯦꯛꯅꯕꯁꯤꯡ ꯑꯗꯨꯅ ꯉꯥꯜꯂꯕ ꯇꯣꯔꯆ ꯂꯥꯏꯠ ꯑꯃꯃꯝ ꯄꯥꯏꯔꯗꯨꯅ ꯑꯗꯣꯝꯗ ꯃꯤ ꯆꯦꯟꯁꯤꯟꯈꯤꯕꯒꯤ ꯃꯔꯝ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯃꯔꯝ ꯑꯗꯣ ꯊꯤꯔꯗꯨꯅ ꯑꯁꯨꯝ ꯂꯥꯛꯏ ꯃꯇꯝ ꯑꯗꯨꯗ ꯐꯤꯔꯦꯞꯄꯅ ꯂꯣꯌꯥ ꯃꯈꯣꯏꯁꯤ ꯑꯩꯈꯣꯏꯅ ꯎꯞꯁꯤꯠ ꯂꯥꯛꯄꯒꯤ ꯅꯥꯄꯤ ꯃꯌꯥꯝ ꯑꯃ ꯍꯥꯏꯗꯣꯛꯑꯒ ꯂꯩꯕ ꯑꯃꯗꯤ ꯅꯣꯡ ꯇꯥꯕꯅꯤꯅ ꯈꯣꯡ ꯅꯩꯈꯥꯏꯔꯝꯕꯒꯤ ꯃꯔꯝꯁꯤꯗ ꯌꯦꯡꯗꯨꯅ ꯁꯨꯝ ꯂꯥꯛꯏꯅꯦ
ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯕꯗꯤ ꯑꯩꯈꯣꯏꯗꯤ ꯀꯝꯗꯧꯅꯤ ꯅꯪꯒꯤ ꯅꯣꯡꯃꯩꯗꯨꯕꯨ ꯃꯔꯨꯞ ꯀꯌꯥꯝ ꯌꯥꯎꯔꯤꯕꯒꯦ ꯏꯇꯥꯎ ꯃꯦꯖꯦꯟꯁꯤ ꯈꯛꯇ ꯃꯉꯥꯏꯔꯦ ꯀꯃꯥꯏ ꯇꯧꯁꯤꯒꯦ ꯑꯩꯒꯤꯁꯨ ꯃꯔꯨꯞ 4-5 ꯍꯦꯟꯅ ꯌꯥꯎꯗ꯭ꯔꯦ ꯀꯃꯥꯏ ꯇꯧꯅꯤ ꯏꯇꯥꯎ ꯑꯩꯈꯣꯏꯒꯤ ꯏꯅꯥꯛ ꯆꯪꯁꯤꯜꯂꯛꯄ ꯉꯥꯏꯔꯁꯤ ꯑꯗꯨꯒ ꯍꯦꯛ ꯆꯪꯁꯤꯜꯂꯛꯄꯒ ꯏꯅꯥꯛ ꯅꯛꯄ ꯑꯃꯗ ꯍꯦꯛꯇ ꯈꯨꯠ ꯊꯥꯔꯁꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯪꯅꯅꯦ ꯀꯣꯚꯔ ꯐꯥꯌꯔ ꯇꯧꯒꯗꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯄꯥꯔꯛꯄ ꯈꯨꯠꯂꯥꯏꯗꯣ ꯃꯨꯜꯂꯒ ꯀꯥꯞꯂꯒꯗꯕꯅꯤ ꯑꯁꯨꯝꯅ ꯃꯆꯤꯟꯗꯕꯨꯗꯤ ꯍꯥꯏꯅꯩ ꯑꯗꯨꯕꯨ ꯊꯃꯣꯏꯒꯤ ꯃꯤꯍꯨꯟꯗꯤ ꯃꯄꯥꯟ ꯊꯣꯛꯄꯒꯨꯝ ꯆꯣꯡꯂꯤ ꯉꯁꯤꯅ ꯃꯈꯣꯏꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯣꯏꯔꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯊꯋꯥꯏꯗ ꯌꯥꯝꯅ ꯋꯥꯖꯔꯤꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤ ꯄꯥꯛꯊꯗꯨꯅ ꯑꯁꯨꯝ ꯂꯩꯔꯝꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯌꯦꯡꯅꯕꯁꯤꯡ ꯑꯗꯨ ꯌꯦꯡꯅꯗꯨꯅ ꯇꯨꯡ ꯈꯔ ꯍꯟꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯂꯦꯡꯂꯤ ꯃꯅꯤꯡ ꯈꯔ ꯍꯟꯗꯨꯅ ꯃꯣꯡꯁꯣꯡ ꯑꯃꯔꯣꯝꯗ ꯁꯨꯝ ꯆꯪꯁꯤꯜꯂꯛꯏ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯕꯨ ꯊꯤꯗꯨꯅ ꯂꯥꯛꯏꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯑꯔꯥꯞꯄꯗꯒꯤ ꯇꯣꯔꯆ ꯂꯥꯏꯠ ꯑꯗꯨ ꯀꯥꯞꯄꯛꯏ ꯑꯗꯨꯅ ꯀꯥꯞꯂꯛꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯎꯔꯕꯒꯨꯝ ꯑꯀꯟꯕ ꯃꯑꯣꯡꯗ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯅꯣꯡꯃꯩ ꯈꯔ ꯀꯥꯞꯊꯣꯔꯛꯏ ꯑꯗꯨꯒ ꯃꯈꯣꯏ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯅꯈꯤ ꯃꯇꯝ ꯑꯗꯨꯗ ꯐꯤꯔꯦꯞꯄꯅ ꯀꯔꯤꯅꯣ ꯃꯈꯣꯏꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯅꯥꯛ ꯆꯧꯗꯕꯤꯗ ꯅꯣꯡꯃꯩ ꯀꯥꯞꯄꯝꯃꯒ ꯆꯦꯟꯈ꯭ꯔꯤꯕꯁꯤꯕꯣ ꯍꯣꯏꯅꯦ ꯐꯤꯔꯞꯄ ꯃꯈꯣꯏꯅ ꯀꯥꯞꯂꯤꯕꯗꯨ ꯑꯩꯈꯣꯏꯗ ꯀꯥꯞꯄꯗꯤ ꯃꯥꯟꯗꯦ ꯎꯊꯛꯂꯣꯝꯗ ꯀꯥꯞꯄꯒꯨꯝ ꯇꯧꯏ ꯀꯩꯅꯣꯃꯥꯏꯅ ꯇꯧꯏꯗꯨꯕꯣ ꯀꯔꯤ ꯂꯥꯛꯄꯖꯥꯠꯅꯣ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯃꯤ ꯂꯥꯛꯂꯕꯖꯥꯠꯂꯣ ꯂꯣꯌꯥ ꯃꯗꯨ ꯃꯥꯟꯗꯦ ꯑꯩꯈꯣꯏꯒꯤ ꯃꯤ ꯂꯥꯛꯂꯕꯗꯤ ꯃꯈꯣꯏꯁꯨ ꯑꯁꯣꯝꯗꯒꯤ ꯇꯨꯡꯂꯣꯝꯗꯒꯤ ꯀꯥꯞꯄꯛꯀꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯁꯣꯏꯗꯅ ꯇꯧꯔꯤ ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤ ꯄꯨꯡꯕꯨ ꯀꯌꯥ ꯇꯥꯔꯕꯖꯥꯠꯅꯣ ꯑꯗꯨꯝꯅ ꯐꯤꯔꯦꯞꯄꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯂꯣꯌꯥꯅ ꯄꯨꯡ ꯀꯌꯥ ꯇꯥꯔꯕꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯈꯨꯗꯥꯡ ꯘꯥꯔꯤ ꯑꯗꯨꯗ ꯌꯦꯡꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯇꯥꯗꯨꯅ ꯂꯩꯔꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯣꯌꯥꯅ ꯏꯇꯥꯎ ꯄꯨꯡꯕꯨꯗꯤ 9-10 ꯇꯥꯁꯤꯜꯂꯛꯂꯤ ꯀꯔꯤꯅꯣꯅꯦ ꯍꯧꯖꯤꯛꯇ ꯅꯠꯇ꯭ꯔꯅꯦ ꯄꯨꯡ 7 ꯇꯥꯈꯤꯕꯗꯨꯕꯣ ꯃꯥꯅꯤ ꯏꯇꯥꯎ ꯑꯗꯣ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯂꯩꯔꯛꯂꯤꯕꯁꯦ ꯐꯅ ꯀꯨꯏꯔ ꯃꯥꯜꯂꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯀꯔꯤꯒꯨꯝꯕ ꯃꯁꯥ ꯌꯥꯝꯅ ꯂꯨꯝꯕ ꯑꯗꯨꯒ ꯌꯥꯝꯅ ꯆꯥꯎ ꯁꯥꯡꯕ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯗꯪ ꯆꯠꯄꯒꯤ ꯃꯈꯣꯜ ꯇꯥꯔꯤ ꯑꯗꯨꯒ ꯎ ꯑꯃꯗꯒꯤ ꯎ ꯑꯃꯗ ꯆꯣꯡꯕꯒꯤ ꯃꯈꯣꯜꯁꯨ ꯃꯈꯣꯏꯅ ꯇꯥꯔꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯐꯤꯔꯦꯞꯄꯅ ꯂꯣꯌꯥ ꯀꯔꯤꯅꯣ ꯃꯈꯣꯜ ꯑꯃ ꯇꯥꯔꯤꯕꯁꯤꯕꯣ ꯅꯣꯡꯒ ꯅꯣꯡ ꯇꯥꯕꯅꯦ ꯑꯩꯗꯤ ꯃꯁꯤ ꯕꯨꯠ ꯕ꯭ꯔꯦꯗ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯤ ꯑꯁ ꯐꯤꯔꯦꯞꯄ ꯀꯗꯥꯏꯗꯒꯤ ꯕꯨꯠ ꯕ꯭ꯔꯦꯗꯅꯣ ꯑꯣꯏꯔꯝꯃꯣꯏ ꯈꯨꯠꯂꯥꯏꯗꯣ ꯆꯦꯠꯅ ꯄꯥꯏꯌꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯩ ꯇꯨꯃꯤꯟꯅ ꯑꯃꯨꯛꯇ ꯌꯦꯡꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯣꯌꯥꯅ ꯃꯣꯡꯁꯣꯡ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯇꯞꯅ ꯃꯀꯣꯛ ꯑꯗꯨ ꯂꯤꯈꯠꯂꯛꯂꯒ ꯌꯦꯡꯉꯛꯏ ꯑꯗꯨꯝꯅ ꯌꯦꯡꯂꯛꯄ ꯑꯗꯨꯗꯗꯤ ꯃꯃꯤ ꯁꯥꯃꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯆꯣꯡꯗꯨꯅ ꯅꯣꯡ ꯈꯥꯛꯄꯒꯤ ꯃꯩꯉꯥꯜꯗ ꯂꯩꯔꯤꯕꯗꯨ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯂꯣꯌꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯈꯤꯗꯨꯅ ꯃꯍꯥꯛ ꯑꯗꯣ ꯁꯠ ꯄꯥꯛꯊꯩ ꯑꯗꯨꯒ ꯐꯤꯔꯦꯞꯄꯗ ꯏꯇꯥꯎ ꯑꯁꯤꯗ ꯕꯨꯠꯅ ꯂꯥꯏꯔ ꯈꯪꯗꯕ ꯑꯃ ꯆꯣꯡꯉꯒ ꯂꯩꯍꯧꯏ ꯑꯩ ꯀꯤꯃꯟꯗꯨꯅ ꯄꯥꯛꯊꯔꯛꯂꯤꯕꯁꯤꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯐꯤꯔꯦꯞꯄꯅ ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯑꯩ ꯌꯦꯡꯒꯦꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯁꯨ ꯇꯨꯃꯤꯟꯅ ꯃꯀꯣꯛ ꯑꯗꯣ ꯅꯣꯡꯈꯠꯂꯛꯇꯨꯅ ꯌꯦꯡꯉꯛꯏ ꯃꯍꯥꯛꯅ ꯌꯦꯡꯕꯗꯗꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯤ ꯅꯣꯡ ꯈꯥꯛꯄꯒꯤ ꯃꯩꯉꯥꯜ ꯑꯗꯨꯗ ꯎꯃꯪ ꯑꯗꯣ ꯄꯨꯡꯉꯥꯟ ꯉꯥꯜꯂꯤ ꯃꯁꯤꯗꯒꯤꯗꯤ ꯐꯤꯔꯦꯞꯄꯅ ꯏꯇꯥꯎ ꯑꯩꯅ ꯌꯦꯡꯕꯗꯗꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯦꯅ ꯀꯔꯤꯅꯣ ꯏꯇꯥꯎꯅ ꯎꯔꯤꯕꯗꯨꯕꯣ ꯑꯁ ꯐꯤꯔꯦꯞꯄ ꯑꯩꯅ ꯍꯧꯖꯤꯛ ꯎꯔꯤꯕꯗꯨ ꯃꯤꯔ ꯂꯥꯏꯔ ꯁꯥꯔ ꯑꯩ ꯀꯔꯤꯃꯠꯇ ꯈꯪꯗ꯭ꯔꯦ ꯏꯇꯥꯎ ꯑꯩꯈꯣꯏ ꯑꯅꯤꯅ ꯃꯐꯝ ꯑꯁꯤꯗ ꯁꯨꯝ ꯂꯩꯊꯕ ꯍꯥꯏꯕꯁꯦ ꯌꯦꯛꯅꯕꯅꯕꯨ ꯅꯠꯇ꯭ꯔꯕꯁꯨ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯁꯣꯏꯗꯅ ꯍꯥꯠꯈꯤꯒꯗꯕ ꯃꯥꯜꯂꯤ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯦ ꯍꯣꯡꯗꯨꯅ ꯆꯠꯈ꯭ꯔꯁꯤꯔꯥ ꯀꯃꯥꯏꯅ ꯆꯠꯀꯗꯧꯔꯤꯕꯅꯣ ꯅꯣꯡꯁꯨ ꯇꯥꯔꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯈꯣꯏꯗ ꯌꯦꯛꯅꯕꯅ ꯈꯪꯈꯤꯕ ꯊꯣꯛꯂꯕꯗꯤ ꯑꯩꯈꯣꯏ ꯈꯨꯗꯣꯡ ꯊꯤꯒꯗꯧꯔꯤꯕꯅꯤ ꯏꯇꯥꯎ ꯌꯦꯛꯅꯕꯗꯣ ꯅꯣꯡꯃꯩ ꯀꯥꯞꯄꯒ ꯆꯦꯟꯈ꯭ꯔꯕꯅꯤ ꯃꯐꯝ ꯑꯁꯤꯗ ꯁꯨꯡꯂꯩ ꯂꯩꯔꯝꯃꯔꯣꯏ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯍꯧꯖꯤꯛ ꯑꯩꯅ ꯎꯔꯤꯕꯗꯨꯅ ꯌꯦꯛꯅꯕꯁꯤꯡꯗꯣ ꯁꯣꯏꯗꯅ ꯇꯥꯟꯅꯔꯝꯂꯒꯅꯤ ꯑꯗꯨꯅ ꯀꯥꯟꯅꯗꯦ ꯑꯩꯈꯣꯏꯅ ꯆꯪꯈꯤꯕ ꯑꯗꯣꯝꯗ ꯍꯟꯗꯨꯅ ꯑꯃꯨꯛꯇꯪ ꯆꯠꯂꯒ ꯌꯦꯡꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯐꯤꯔꯦꯞꯄꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯅꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤ ꯄꯥꯛꯊꯔꯗꯨꯅ ꯑꯁꯨꯝ ꯇꯞꯅ ꯂꯥꯛꯏ ꯑꯗꯨꯝꯅ ꯂꯥꯛꯄꯗꯨꯗ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯎ ꯑꯃꯗꯒꯤ ꯎ ꯑꯃꯗ ꯈꯣꯠꯇꯨꯅ ꯆꯣꯡꯗꯨꯅ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯇꯥꯏ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯑꯅꯤ ꯄꯥꯛꯊꯔꯗꯨꯅ ꯅꯥꯄꯤ ꯃꯔꯛ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯑꯃꯨꯛ ꯂꯣꯠꯂꯤ ꯑꯗꯨꯒ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯑꯃꯨꯛ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯌꯦꯡꯂꯛꯄꯗꯗꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯌꯥꯝꯅ ꯋꯥꯅ ꯇꯞꯅ ꯁꯤꯠꯇꯨꯅ ꯄꯥꯛꯊꯅ ꯂꯥꯛꯄꯗ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12 ꯇꯥꯔꯤ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕꯗꯣ ꯃꯈꯣꯏꯅ ꯉꯁꯥꯏ ꯂꯩꯔꯝꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯐꯅꯌꯥꯝ ꯁꯥꯡꯅ ꯊꯣꯛꯂꯛꯂꯤ ꯑꯗꯨꯝꯅ ꯊꯣꯛꯂꯛꯄꯗꯗꯤ ꯂꯣꯌꯥꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯊꯦꯡꯖꯤꯟꯗꯨꯅ ꯃꯍꯥꯛ ꯎꯞꯁꯤꯟꯗꯨꯅ ꯇꯨꯏ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯀꯩꯅꯣ ꯁꯤꯗꯤ ꯏꯇꯥꯎ ꯐꯤꯔꯦꯞꯄ ꯁꯤꯗꯤ ꯃꯤ ꯑꯁꯤꯕ ꯅꯠꯇ꯭ꯔꯣ ꯃꯥꯅꯤꯅꯦ ꯏꯇꯥꯎ ꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯁꯨ ꯃꯥꯟꯗꯦ ꯀꯔꯤꯅꯣ ꯊꯕꯥꯛ ꯈꯥꯁꯤ ꯁꯦꯒꯥꯏꯔꯒ ꯀꯔꯤꯒꯨꯝꯕ ꯁꯥ ꯑꯃꯅ ꯆꯥꯈꯤꯕ ꯃꯥꯟꯗ꯭ꯔꯣ ꯁꯤꯗꯤ ꯍꯣꯏꯅꯦ
ꯑꯁ ꯀꯥꯟꯗꯦꯁꯦ ꯃꯥꯒꯤ ꯅꯣꯡꯃꯩꯗꯨ ꯄꯥꯏꯁꯜꯂꯨ ꯑꯗꯨꯒ ꯃꯦꯒꯤꯟꯁꯤꯡꯁꯦ ꯄꯥꯏꯁꯜꯂꯨ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯅꯨꯄꯥ ꯑꯗꯨꯅ ꯄꯥꯏꯔꯝꯕ ꯅꯣꯡꯃꯩ ꯑꯅꯤ ꯑꯃꯗꯤ ꯃꯔꯨ ꯀꯌꯥꯒ ꯂꯣꯏꯅꯅ ꯃꯈꯣꯏꯗ ꯂꯣꯏꯅꯃꯛ ꯄꯥꯏꯁꯤꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯀꯣꯏꯕꯗꯨꯗ ꯀꯨꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯁꯥꯗ ꯄꯥꯏꯔꯝꯕ ꯇꯣꯔꯆ ꯂꯥꯏꯠ ꯑꯗꯨꯁꯨ ꯃꯈꯣꯏꯅ ꯄꯥꯏꯁꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯣꯌꯥꯅ ꯇꯣꯔꯆ ꯂꯥꯏꯠ ꯑꯗꯣ ꯀꯥꯞꯀꯦ ꯍꯥꯏꯗꯨꯅ ꯇꯧꯕꯗꯗꯤ ꯐꯤꯔꯦꯞꯄꯅ ꯐꯠ ꯂꯥꯎꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯇꯣꯔꯆ ꯂꯥꯏꯠ ꯑꯗꯨꯒꯤ ꯃꯃꯥꯏ ꯑꯗꯣ ꯃꯈꯨꯠꯅ ꯃꯦꯟꯁꯤꯜꯂꯤ ꯑꯗꯨꯒ ꯌꯥꯝꯅ ꯊꯨꯅ ꯁꯠ ꯂꯥꯎꯅ ꯃꯨꯊꯠꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯣꯌꯥꯅ ꯀꯩꯗꯧꯔꯒꯦ ꯇꯣꯔꯆ ꯂꯥꯏꯠ ꯀꯥꯞꯄꯒ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯅ ꯎꯈꯤꯕ ꯄꯣꯠꯇꯨ ꯌꯦꯡꯒꯦ ꯇꯧꯕꯅꯤ ꯏꯇꯥꯎ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯄꯪꯈ꯭ꯔꯦꯗꯀꯣ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯇꯣꯔꯆ ꯂꯥꯏꯠ ꯀꯥꯞꯇꯨꯅ ꯉꯥꯜꯍꯜꯂꯨꯕꯗꯤ ꯌꯦꯛꯅꯕꯁꯤꯡꯅ ꯑꯩꯈꯣꯏꯕꯨ ꯁꯤꯗ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯏꯂꯥꯏ ꯂꯥꯏꯅ ꯈꯪꯈꯤꯗꯧꯔꯤꯕꯅꯤ ꯑꯦ ꯏꯇꯥꯎ ꯑꯗꯨꯗꯤ ꯑꯩꯉꯣꯟꯗ ꯄ꯭ꯂꯥꯟ ꯑꯃ ꯂꯩꯔꯤ ꯀꯔꯤ ꯄ꯭ꯂꯥꯟꯅꯣ ꯇꯣꯔꯆ ꯂꯥꯏꯠꯁꯤ ꯏꯕꯥꯅꯤꯅ ꯊꯥꯜꯂꯕ ꯑꯗꯨꯒ ꯈꯔ ꯂꯥꯞꯇꯛꯅ ꯂꯪꯊꯣꯛꯁꯤ ꯑꯗꯨꯒ ꯇꯣꯔꯆ ꯂꯥꯏꯠ ꯑꯁꯤꯒꯤ ꯃꯉꯥꯟꯗ ꯀꯅꯥ ꯂꯥꯛꯄꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤ ꯑꯗꯨꯅ ꯐꯒꯗꯕ ꯃꯥꯜꯂꯤ ꯇꯣꯔꯆ ꯂꯥꯏꯠꯇꯣ ꯀꯥꯞꯄꯨ ꯑꯗꯨꯒ ꯌꯥꯝꯅ ꯁꯥꯟꯅ ꯂꯪꯊꯣꯛꯈꯣ ꯃꯐꯝ ꯑꯗꯨꯗ ꯇꯣꯔꯆ ꯂꯥꯏꯠ ꯀꯥꯞꯇꯨꯅ ꯂꯩꯔꯕꯗꯤ ꯌꯦꯡꯅꯕꯁꯤꯡꯅꯁꯨ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯂꯩꯕ ꯃꯥꯟꯗꯅ ꯆꯪꯁꯤꯟꯈꯤꯅꯤꯗꯅ ꯐꯔꯦ ꯂꯥꯏꯕꯛ ꯌꯦꯡꯂꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯣꯌꯥꯅ ꯇꯣꯔꯆ ꯂꯥꯏꯠ ꯑꯗꯣ ꯀꯥꯞꯄꯤ ꯑꯗꯨꯒ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯌꯥꯝꯅ ꯁꯥꯟꯅ ꯂꯪꯈꯤ ꯃꯇꯝ ꯑꯗꯨꯗ ꯇꯣꯔꯆ ꯂꯥꯏꯠ ꯑꯗꯨꯅ ꯂꯩꯃꯥꯏ ꯌꯧꯗ꯭ꯔꯤꯉꯩ ꯇꯣꯔꯆ ꯂꯥꯏꯠ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯥꯞ ꯂꯥꯎꯅ ꯂꯧꯔꯒ ꯌꯥꯝꯅ ꯍꯧꯅ ꯊꯨꯒꯥꯏꯈꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯐꯤꯔꯦꯞꯄ ꯑꯃꯗꯤ ꯂꯣꯌꯥ ꯌꯥꯝ ꯊꯨꯅ ꯁꯠ ꯂꯥꯎꯅ ꯄꯥꯛꯊꯩ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯂꯩꯕ ꯃꯣꯡꯁꯣꯡ ꯑꯃꯗ ꯑꯃꯨꯛ ꯆꯪꯁꯤꯟꯗꯨꯅ ꯂꯣꯠꯂꯤ ꯃꯇꯝ ꯑꯗꯨꯗ ꯐꯤꯔꯦꯞꯄꯅ ꯀꯔꯤꯅꯣ ꯇꯣꯔꯆ ꯂꯥꯏꯠ ꯑꯗꯨꯅ ꯑꯗꯨꯛ ꯌꯥꯝꯅ ꯂꯪꯉꯤꯕꯅꯤ ꯑꯗꯨꯒ ꯇꯣꯔꯆ ꯂꯥꯏꯠ ꯑꯗꯨꯅ ꯂꯩꯃꯥꯏ ꯌꯧꯗ꯭ꯔꯤꯉꯩꯗ ꯀꯅꯥꯅꯅꯣ ꯑꯃꯅ ꯋꯣꯛꯂꯒ ꯎꯗ ꯊꯣꯝꯗꯨꯅ ꯊꯨꯒꯥꯏꯈꯤꯕꯗꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯏꯇꯥꯎ ꯃꯐꯝ ꯑꯁꯤꯗ ꯎꯃꯪꯗ ꯂꯩꯕ ꯂꯥꯏ ꯎꯃꯪ ꯂꯥꯏ ꯍꯥꯏꯕꯗꯣ ꯂꯩꯔ ꯃꯥꯜꯂꯦ ꯍꯦꯔꯥ ꯀꯗꯥꯏꯗꯒꯤ ꯎꯃꯪ ꯂꯥꯏꯅꯣ ꯎꯃꯪ ꯂꯥꯏꯅꯕꯨ ꯇꯣꯔꯆ ꯂꯥꯏꯠ ꯊꯨꯒꯥꯏꯒꯗ꯭ꯔꯣ ꯏꯇꯥꯎ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯂꯥꯏꯁꯤꯡꯁꯦ ꯃꯣꯏ ꯌꯦꯛꯅꯕꯁꯤꯡꯗ ꯀꯔꯤꯝ ꯇꯧꯕ ꯉꯝꯗ꯭ꯔꯕꯁꯨ ꯑꯩꯈꯣꯏꯗꯗꯤ ꯌꯥꯝꯅ ꯀꯟꯕꯅꯤꯅꯦ ꯋꯣꯛꯅꯗꯅ ꯈꯣꯠꯇꯅ ꯈꯣꯡ ꯄꯥꯏꯔꯒ ꯆꯤꯡꯕ ꯌꯥꯝ ꯇꯧꯕꯅꯤ ꯏꯇꯥꯎ ꯅꯪ ꯑꯥꯗ ꯎꯔꯤꯕꯁꯤ ꯅꯪ ꯎꯕ꯭ꯔꯣ ꯑꯗꯨꯝꯅ ꯐꯤꯔꯦꯞꯄꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯣꯌꯥꯅ ꯀꯗꯥꯏꯅꯣ ꯏꯇꯥꯎ ꯀꯔꯤ ꯎꯔꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯐꯤꯔꯦꯞꯄꯅ ꯃꯈꯨꯠ ꯊꯤꯜꯂꯤꯕ ꯑꯗꯣꯝꯗ ꯌꯦꯡꯂꯛꯏ ꯃꯇꯝ ꯑꯗꯨꯗꯗꯤ ꯌꯥꯝꯅ ꯃꯃꯤꯠ ꯏꯔꯪ ꯂꯪꯕ ꯑꯗꯨꯒ ꯁꯥꯔ ꯃꯤꯔ ꯈꯪꯗꯕ ꯂꯦꯞꯈꯠꯇꯅꯁꯨ ꯆꯠꯄ ꯌꯥꯝꯅ ꯋꯥꯡ ꯆꯥꯎꯕ ꯄꯣꯠꯁꯛ ꯑꯃ ꯎꯔꯤ ꯃꯗꯨ ꯎꯕꯗꯒꯤ ꯂꯣꯌꯥꯅ ꯑꯁꯤꯗꯤ ꯁꯥꯅꯤꯅꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩ ꯑꯗꯨꯅ ꯀꯥꯞꯁꯤꯟꯅꯅꯕ ꯇꯧꯏ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯃꯩ ꯑꯗꯣ ꯂꯣꯛꯆꯤꯡꯉꯝꯗꯕ ꯃꯔꯝꯅ ꯅꯣꯡꯃꯩ ꯑꯗꯣ ꯀꯥꯞꯄꯨ ꯍꯥꯏꯕ ꯌꯥꯈꯤꯗꯦ ꯃꯁꯤꯗꯒꯤꯗꯤ ꯐꯤꯔꯦꯞꯄꯅ ꯂꯣꯌꯥꯒꯤ ꯅꯣꯡꯃꯩ ꯑꯗꯣ ꯇꯥꯞ ꯂꯥꯎꯅ ꯐꯥꯖꯤꯟꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯀꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯃꯇꯝꯗ ꯂꯣꯌꯥꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯐꯤꯔꯦꯞꯄꯅ ꯑꯩꯈꯣꯏꯅ ꯑꯗꯨꯝꯅ ꯅꯣꯡꯃꯩ ꯀꯥꯞꯄꯨꯔꯕꯗꯤ ꯁꯥꯁꯦ ꯑꯩꯈꯣꯏꯗ ꯆꯣꯡꯁꯤꯜꯂꯛꯄꯁꯨ ꯌꯥꯏ ꯑꯗꯨꯃ ꯇꯧꯔꯕꯗꯤ ꯏꯕꯥꯅꯤ ꯈꯨꯗꯣꯡ ꯊꯤꯒꯗꯧꯔꯤꯕꯅꯤ ꯀꯥꯟꯗꯦ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯇꯨꯃꯤꯟꯅ ꯂꯩꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯃꯃꯤꯠ ꯏꯔꯪ ꯂꯪꯕ ꯁꯥ ꯑꯣꯏ ꯃꯤ ꯑꯣꯏꯅ ꯇꯧꯕ ꯑꯔꯪꯕ ꯃꯃꯤꯠ ꯑꯅꯤ ꯄꯥꯟꯕ ꯑꯗꯣ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯤꯕꯗꯣ ꯃꯈꯣꯏꯅ ꯅꯣꯡ ꯑꯃꯨꯛ ꯈꯥꯛꯄꯒꯤ ꯃꯩꯉꯥꯜ ꯑꯗꯨꯗ ꯎꯔꯤ ꯅꯣꯡ ꯑꯃꯨꯛ ꯈꯥꯛꯄꯒꯤ ꯃꯩꯉꯥꯜ ꯑꯗꯨꯗ ꯁꯥ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯄꯗꯣ ꯈꯪꯆꯪ ꯆꯪꯁꯤꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯐꯤꯔꯦꯞꯄꯅ ꯏꯇꯥꯎ ꯑꯩꯈꯣꯏ ꯑꯅꯤꯅ ꯁꯤꯗ ꯁꯨꯝ ꯂꯩꯔꯕꯗꯤ ꯑꯋꯥꯐꯝꯗ ꯁꯣꯏꯗꯅ ꯇꯥꯔꯒꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅꯤ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯃꯐꯝ ꯑꯃꯗ ꯆꯦꯟꯅꯕ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯦꯜꯂꯛꯂꯤ ꯃꯈꯣꯏ ꯑꯅꯤꯅ ꯆꯦꯟꯗ꯭ꯔꯕꯁꯨ ꯃꯐꯝ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯂꯦꯡꯗꯅ ꯂꯩꯔꯝꯂꯕꯗꯤ ꯁꯥ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯏꯂꯥꯏ ꯂꯥꯏꯅ ꯍꯥꯠꯈꯤꯗꯧꯔꯤꯕꯅꯤ ꯃꯔꯝꯗꯤ ꯁꯥ ꯑꯅꯤꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯗ ꯄꯥꯛꯇꯨꯅ ꯂꯩꯔꯤꯕꯗꯣ ꯎꯈ꯭ꯔꯕꯅꯤ ꯃꯔꯝꯗꯤ ꯉꯁꯥꯏ ꯃꯈꯣꯏ ꯑꯅꯤꯅ ꯇꯣꯔꯆ ꯂꯥꯏꯠ ꯂꯪꯈꯤꯕ ꯑꯗꯨꯗ ꯇꯣꯔꯆ ꯂꯥꯏꯠ ꯂꯪꯂꯛꯂꯤꯕ ꯃꯥꯏꯀꯩ ꯑꯗꯣ ꯁꯥ ꯑꯗꯨꯅ ꯎꯍꯧꯕꯗꯒꯤꯅꯤ ꯃꯁꯤꯒꯤꯗꯤ ꯁꯥ ꯑꯗꯨꯅ ꯐꯤꯔꯦꯞꯄ ꯑꯃꯗꯤ ꯂꯣꯌꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯐꯤꯔꯦꯞꯄꯅ ꯏꯇꯥꯎ ꯃꯁꯤꯗꯤ ꯌꯥꯔꯔꯣꯏ ꯅꯣꯡꯃꯩ ꯀꯥꯞꯇꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯑꯣꯟꯊꯣꯔꯛꯇꯨꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯀꯥꯞꯁꯤꯟꯈꯤ ꯑꯗꯨꯝꯅ ꯀꯥꯞꯁꯤꯜꯂꯛꯄ ꯑꯗꯨꯗ ꯁꯥ ꯑꯗꯣ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝꯅ ꯍꯧꯅ ꯂꯥꯎꯔꯝꯂꯒ ꯆꯦꯟꯈ꯭ꯔꯤ ꯑꯗꯨꯝꯅ ꯁꯥ ꯑꯗꯨꯅ ꯌꯥꯝꯅ ꯍꯧꯅ ꯂꯥꯎꯔꯝꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯣ ꯌꯥꯝꯅ ꯍꯧꯒꯟꯈꯤꯕꯅ ꯐꯤꯔꯦꯞꯄ ꯑꯃꯗꯤ ꯂꯣꯌꯥ ꯃꯅꯥꯀꯣꯡ ꯃꯦꯟꯁꯤꯟꯗꯨꯅ ꯈꯥꯡꯉꯤ ꯑꯗꯨꯝꯅ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯃꯈꯣꯜ ꯇꯥꯕ ꯑꯃꯗꯤ ꯁꯥ ꯑꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤꯕꯒꯤ ꯃꯈꯣꯜꯗꯣ ꯎꯃꯪ ꯑꯗꯨꯗꯒꯤ ꯈꯔ ꯊꯥꯞꯇꯛꯅ ꯂꯩꯔꯤꯕ ꯌꯦꯛꯅꯕꯁꯤꯡ ꯑꯗꯨꯅꯁꯨ ꯇꯥꯔꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯌꯦꯛꯅꯕꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕ ꯑꯣꯏꯕꯁꯤꯡ ꯑꯗꯨꯁꯨ ꯁꯣꯏꯗꯅ ꯁꯤꯔꯝꯂꯒꯅꯤ ꯍꯧꯖꯤꯛꯇꯤ ꯁꯥ ꯑꯗꯨꯒꯤ ꯈꯌꯥꯠꯇ ꯃꯈꯣꯏ ꯁꯣꯏꯗꯅ ꯇꯥꯔꯝꯂꯒꯅꯤ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯅ ꯍꯥꯠꯄ ꯃꯤ ꯈꯨꯗꯤꯡꯃꯛ ꯁꯥ ꯑꯗꯨꯗ ꯂꯣꯏꯅ ꯄꯤꯖꯊꯣꯛꯄꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯑꯩꯈꯣꯏꯅ ꯍꯥꯠꯅꯕ ꯅꯥꯏꯗꯅ ꯁꯥ ꯑꯅꯤꯗꯨꯅ ꯁꯣꯏꯗꯅ ꯆꯥꯔꯝꯂꯒꯅꯤ ꯃꯗꯨꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯋꯥꯅꯤꯡꯉꯥꯏ ꯀꯩꯁꯨ ꯂꯩꯇꯦ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯑꯃꯨꯛꯀꯁꯨ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯃꯈꯣꯜ ꯇꯥꯈꯤ ꯃꯇꯝ ꯑꯗꯨꯗ ꯌꯦꯛꯅꯕꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯃꯅ
ꯑꯩꯈꯣꯏꯁꯨ ꯆꯪꯁꯤꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯇꯥꯟꯅꯁꯤꯅ ꯍꯥꯠꯁꯤꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯂꯤꯗꯔ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯆꯪꯁꯤꯜꯂꯒ ꯑꯩꯈꯣꯏꯁꯨ ꯁꯤꯔꯨꯅꯕꯅꯤ ꯀꯥꯟꯅꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯃꯊꯥ ꯁꯥꯐꯝ ꯊꯣꯛꯇꯦ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯑꯩꯈꯣꯏꯅ ꯎꯃꯪ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯃꯈꯣꯏ ꯁꯤꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯍꯤꯡꯂꯤꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯌꯦꯡꯒꯗꯕꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯆꯪꯁꯤꯜꯂꯨꯕꯗ ꯀꯥꯟꯅꯕ ꯂꯩꯔꯣꯏ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤꯗꯤ ꯃꯈꯣꯏ ꯑꯗꯨꯃꯛ ꯃꯐꯝ ꯑꯗꯨꯗ ꯂꯦꯡꯗꯅ ꯂꯩꯈꯤ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏ ꯑꯅꯤꯅ ꯆꯦꯟꯊꯣꯔꯛꯂꯕꯁꯨ ꯀꯥꯞꯇꯨꯅ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯈꯤ ꯁꯣꯝꯗꯅ ꯐꯤꯔꯦꯞꯄ ꯑꯃꯗꯤ ꯂꯣꯌꯥ ꯅꯣꯡꯃꯩ ꯑꯗꯣ ꯀꯥꯞꯄꯒ ꯆꯦꯜꯂꯛꯄꯗ ꯀꯣꯝ ꯑꯃꯗ ꯃꯈꯣꯏ ꯑꯅꯤ ꯇꯥꯁꯜꯂꯤ ꯍꯥꯏꯔꯤꯕ ꯀꯣꯝ ꯑꯗꯨꯗ ꯍꯦꯛ ꯇꯥꯁꯟꯈꯤꯕꯒ ꯃꯈꯣꯏ ꯑꯅꯤꯅ ꯇꯨꯃꯤꯟꯅ ꯂꯩ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯁꯥ ꯑꯗꯨꯅ ꯉꯪꯗꯨꯅ ꯆꯠꯄꯗꯣ ꯃꯈꯣꯏ ꯑꯅꯤꯅ ꯃꯈꯣꯟ ꯇꯥꯏ ꯃꯇꯝ ꯑꯗꯨꯗ ꯁꯥ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯟꯕꯁꯨ ꯀꯤꯔꯝꯃꯤ ꯃꯔꯝꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯈꯨꯠꯇ ꯅꯣꯡꯃꯩ ꯄꯥꯏꯔꯤꯕꯅꯤꯅ ꯃꯁꯤꯗꯒꯤꯗꯤ ꯁꯥ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯔ ꯍꯟꯗꯣꯛꯂꯒ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯩꯕꯒꯨꯝ ꯇꯨꯃꯤꯟꯅ ꯇꯥꯁꯤꯟꯗꯨꯅ ꯂꯩꯈꯤ ꯃꯁꯤꯗꯒꯤꯗꯤ ꯆꯨꯔꯝꯕ ꯅꯣꯡ ꯑꯗꯣ ꯇꯞꯅ ꯇꯞꯅ ꯍꯥꯡꯈꯤꯗꯨꯅ ꯍꯧꯖꯤꯛꯇꯤ ꯊꯥꯕꯜꯅ ꯄꯨꯡꯂꯪ ꯂꯪꯅ ꯊꯣꯔꯛꯂꯤ ꯊꯥꯕꯜꯅ ꯄꯨꯡꯂꯪ ꯂꯪꯅ ꯊꯣꯛꯂꯛꯂꯕꯅꯤꯅ ꯃꯐꯝ ꯑꯗꯣ ꯈꯔ ꯃꯈꯩꯗꯤ ꯉꯥꯟꯊꯣꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯐꯤꯔꯦꯞꯄꯅ ꯑꯩꯈꯣꯏ ꯑꯅꯤꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗꯤ ꯉꯁꯥꯏꯋꯥꯏꯗꯤ ꯌꯥꯝꯅ ꯁꯨꯛꯄꯒꯨꯝ ꯇꯧꯏ ꯍꯧꯖꯤꯛꯇꯤ ꯏꯍꯥꯡ ꯍꯥꯡꯕ ꯃꯐꯝ ꯑꯣꯏꯔꯝꯃꯦꯗꯅ ꯏꯇꯥꯎ ꯑꯩ ꯁꯥꯗꯣ ꯂꯩꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤꯅ ꯌꯦꯡꯉꯛꯄꯗꯗꯤ ꯁꯥ ꯑꯗꯣ ꯌꯥꯝꯅ ꯊꯥꯞꯄ ꯎ ꯑꯃꯒꯤ ꯃꯇꯣꯜ ꯑꯃꯗ ꯀꯥꯈꯠꯇꯨꯅ ꯃꯁꯥ ꯑꯃꯗ ꯃꯁꯥ ꯑꯗꯣ ꯇꯥꯁꯜꯂꯒ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯣ ꯐꯤꯔꯦꯞꯄꯅ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯐꯤꯔꯦꯞꯄꯅ ꯏꯇꯥꯎ ꯃꯁꯤꯗꯤ ꯂꯥꯏ ꯃꯥꯜꯂꯤ ꯌꯦꯡꯉꯨꯅꯦ ꯅꯪꯁꯨ ꯃꯨꯁꯤꯟ ꯃꯨꯔꯕ ꯃꯁꯥꯅꯤ ꯑꯗꯨꯒ ꯃꯇꯨꯝ ꯇꯥꯁꯜꯂꯒ ꯀꯔꯤꯅꯣ ꯍꯥꯎꯐꯤꯗ ꯀꯩꯅꯣꯝ ꯏꯜꯂꯒ ꯃꯥꯅ ꯂꯩꯔꯤꯕꯁꯤꯕꯨ ꯅꯪꯕꯨ ꯎꯗꯕ꯭ꯔꯥꯅꯦ ꯃꯥꯅꯤ ꯃꯁꯦ ꯎꯃꯪꯗ ꯂꯩꯕ ꯂꯥꯏ ꯎꯃꯪ ꯂꯥꯏ ꯍꯥꯏꯕꯗꯨꯅꯤ ꯑꯁ ꯐꯤꯔꯦꯞꯄ ꯅꯪꯒꯤ ꯍꯧꯅꯕꯤ ꯂꯥꯏꯒ ꯊꯥꯖꯕꯗ ꯇꯧꯔꯛꯀꯅꯣꯃꯤ ꯑꯁꯦ ꯑꯁꯤ ꯁꯥꯅꯤꯁꯦ ꯎꯃꯪꯗ ꯂꯩꯕ ꯁꯥ ꯃꯁꯤꯗꯤ ꯁꯦ ꯅꯣꯡꯃꯩꯗ ꯄꯨꯊꯣꯔꯛꯑꯣ ꯀꯥꯞꯄꯒ ꯍꯥꯠꯅꯅꯕ ꯇꯧꯁꯤ ꯀꯥꯞꯄꯨꯔꯅꯨ ꯃꯥꯅ ꯑꯩꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯔꯛꯂꯕ ꯃꯇꯝ ꯑꯗꯨ ꯈꯛꯇꯗ ꯍꯥꯠꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯁꯥ ꯑꯗꯣ ꯑꯃꯨꯛ ꯆꯣꯡꯅꯗꯨꯅ ꯂꯥꯛꯂꯤ ꯃꯗꯨ ꯂꯥꯛꯄꯗ ꯐꯤꯔꯦꯞꯄꯅ ꯈꯥꯊꯕ ꯅꯪꯍꯧꯗꯅ ꯂꯣꯌꯥꯗ ꯑꯁꯤꯗꯤ ꯂꯥꯛꯑꯦ ꯀꯥꯞꯄꯨꯍꯦ ꯍꯥꯏꯗꯨꯅ ꯅꯣꯡꯃꯩ ꯑꯗꯣ ꯀꯥꯞꯄ ꯍꯧꯏ ꯅꯣꯡꯃꯩ ꯃꯔꯨ 3-4 ꯍꯦꯛ ꯀꯥꯞꯄꯒ ꯁꯥ ꯑꯗꯣ ꯑꯃꯨꯛ ꯍꯦꯛꯇ ꯆꯣꯡꯗꯨꯅ ꯆꯦꯟꯈꯤ ꯃꯇꯝ ꯑꯗꯨꯗ ꯂꯣꯌꯥꯅ ꯏꯇꯥꯎ ꯁꯥꯁꯦ ꯌꯥꯝꯅ ꯁꯤꯡꯉꯤ ꯑꯩꯈꯣꯏꯅ ꯅꯣꯡꯃꯩ ꯀꯥꯞꯄ ꯇꯥꯟꯈꯥꯏꯕ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯩ ꯃꯔꯨ ꯂꯣꯏꯕ ꯉꯥꯏꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯅꯣꯡꯃꯩ ꯃꯔꯨ ꯂꯣꯏꯍꯜꯂꯒ ꯍꯥꯠꯂꯤꯕ ꯃꯤꯁꯦ ꯐꯅ ꯌꯥꯝꯅ ꯌꯥꯝꯂꯝꯂꯒꯅꯤ ꯑꯗꯨꯅ ꯁꯥ ꯑꯁꯦ ꯁꯤꯡꯂꯤꯕꯅꯤ ꯏꯇꯥꯎ ꯅꯪꯅ ꯁꯥ ꯍꯥꯏꯕꯗꯣ ꯍꯥꯏꯒꯅꯨ ꯁꯥ ꯑꯣꯏꯔꯕꯗꯤ ꯉꯁꯥꯏꯅ ꯑꯩꯈꯣꯏꯅ ꯀꯥꯞꯂꯤꯕ ꯅꯣꯡꯃꯩ ꯑꯁꯤꯗ ꯄꯥꯟꯗꯨꯅ ꯁꯤꯔꯒꯗꯕꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯩ ꯃꯔꯨ ꯂꯣꯏꯍꯟꯕ ꯍꯥꯏꯕꯁꯦ ꯃꯗꯨꯒꯤ ꯀꯣꯛ ꯄꯨꯊꯣꯛꯄ ꯉꯝꯒꯗꯕ ꯅꯠꯇꯦ ꯃꯁꯦ ꯎꯃꯪꯗ ꯂꯩꯕ ꯂꯥꯏ ꯎꯃꯪ ꯂꯥꯏ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯁꯥ ꯑꯗꯨꯅ ꯆꯣꯡꯗꯨꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯈꯣꯏꯒꯤ ꯃꯇꯨꯡꯂꯣꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯥꯛꯄꯒꯤ ꯁꯣꯔꯣꯠ ꯂꯥꯎꯕ ꯃꯈꯣꯜ ꯇꯥꯏ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯂꯣꯌꯥꯅ ꯇꯨꯡꯂꯣꯝꯗ ꯇꯞꯅ ꯌꯦꯡꯊꯣꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯇꯨꯡꯂꯣꯝꯗ ꯁꯥ ꯑꯗꯣ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯐꯤꯔꯦꯞꯄꯗ ꯏꯪꯒꯤꯠ ꯑꯃ ꯇꯧꯏ ꯃꯁꯤꯗꯒꯤꯗꯤ ꯐꯤꯔꯦꯞꯄ ꯑꯃꯗꯤ ꯂꯣꯌꯥꯅ ꯆꯞ ꯃꯥꯟꯅꯅ ꯂꯩꯊꯣꯔꯛꯇꯨꯅ ꯃꯇꯨꯡꯂꯣꯝꯗ ꯑꯣꯟꯊꯣꯔꯛꯂꯒ ꯅꯣꯡꯃꯩ ꯃꯔꯨ ꯀꯌꯥ ꯀꯥꯞꯈꯤ ꯃꯁꯤꯗꯒꯤꯗꯤ ꯁꯥ ꯑꯗꯣ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯐꯤꯔꯦꯞꯄ ꯑꯃꯗꯤ ꯂꯣꯌꯥ ꯀꯤꯈꯤꯗꯨꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯝꯂꯒ ꯃꯈꯣꯏꯁꯨ ꯀꯗꯥꯏꯗꯅꯣ ꯄꯪꯆꯦꯟꯗ ꯆꯦꯜꯂꯤ ꯑꯗꯨꯒ ꯆꯥꯎꯔꯕ ꯎ ꯑꯃꯒꯤ ꯃꯔꯨꯝꯗ ꯃꯈꯣꯏ ꯂꯣꯠꯇꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯎ ꯑꯗꯨꯒꯤ ꯃꯔꯨꯝꯗꯒꯤ ꯃꯈꯣꯏꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯆꯦꯞꯊꯔꯒ ꯌꯦꯡꯂꯛꯄꯗ ꯊꯥꯞꯇꯛꯅ ꯁꯥ ꯑꯗꯣ ꯌꯥꯝꯅ ꯋꯥꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯔꯤꯕꯗꯣ ꯃꯈꯣꯏꯅ ꯎꯏ ꯃꯇꯝ ꯑꯗꯨꯗ ꯐꯤꯔꯦꯞꯄꯅ ꯂꯣꯌꯥ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯀꯥꯞꯈꯤꯕ ꯅꯣꯡꯃꯩꯗꯨ ꯄꯥꯟꯕ ꯃꯥꯜꯂꯤ ꯌꯦꯡꯉꯨꯇꯨ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯆꯣꯛꯊꯕꯗꯧꯅ ꯇꯧꯗ꯭ꯔꯣ ꯑꯗꯨꯒ ꯃꯈꯨꯠꯅ ꯀꯗꯥꯏꯗꯅꯣꯃ ꯅꯝꯂꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯍꯥꯛꯁꯦ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯜꯂꯦ ꯇꯥꯛꯄꯅꯤ ꯑꯗꯨꯒ ꯃꯈꯣꯡꯁꯨ ꯁꯦꯛꯄꯒꯨꯝꯅ ꯇꯧꯏ ꯑꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯁꯥ ꯑꯗꯣ ꯌꯥꯝꯅ ꯍꯧꯅ ꯈꯣꯡꯂꯛꯏ ꯍꯟꯇꯛꯃꯨꯛꯁꯨ ꯐꯤꯔꯦꯞꯄ ꯑꯃꯗꯤ ꯂꯣꯌꯥ ꯃꯅꯥꯀꯣꯡ ꯃꯦꯟꯁꯤꯟꯗꯨꯅ ꯈꯥꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯁꯥ ꯑꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯝꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈ꯭ꯔꯤ ꯁꯥ ꯑꯗꯨꯅ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯕ ꯑꯗꯨꯗ ꯐꯤꯔꯦꯞꯄꯅ ꯍꯧꯖꯤꯛꯀꯤꯗꯣ ꯁꯥ ꯅꯠꯇ꯭ꯔꯦ ꯂꯥꯏꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯊꯥꯖꯈꯤ ꯑꯗꯨꯕꯨ ꯂꯣꯌꯥꯗꯤ ꯊꯥꯖꯔꯝꯗꯦ ꯑꯗꯨꯝꯅ ꯃꯈꯣꯏꯅ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯈꯣꯜ ꯈꯔ តាꯕ ꯍꯧꯔꯛꯏ ꯃꯔꯝ ꯑꯗꯨꯅ ꯐꯤꯔꯦꯞꯄ ꯑꯃꯗꯤ ꯂꯣꯌꯥ ꯃꯈꯣꯏꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯄꯥꯏꯗꯨꯅ ꯑꯦꯝ ꯂꯧꯗꯨꯅ ꯀꯗꯥꯏꯗ ꯀꯔꯤ ꯊꯣꯛꯂꯛꯄꯒꯦ ꯍꯥꯏꯗꯨꯅ ꯎ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯂꯩꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯎ ꯑꯗꯨꯒꯤ ꯃꯊꯛꯂꯣꯝꯗ
ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯣꯔꯣꯛ ꯈꯣꯔꯣꯛ ꯈꯣꯠꯂꯒ ꯁꯤꯠ ꯁꯤꯠ ꯅꯥꯟꯊꯗꯨꯅ ꯀꯨꯝꯊꯔꯛꯄꯒꯤ ꯃꯈꯣꯜꯗꯣ ꯐꯤꯔꯦꯞꯄ ꯑꯃꯗꯤ ꯂꯣꯌꯥꯅ ꯇꯥꯔꯤ ꯃꯗꯨ ꯇꯥꯕꯗ ꯐꯤꯔꯦꯞꯄ ꯑꯃꯗꯤ ꯂꯣꯌꯥꯅ ꯎꯊꯛꯂꯣꯝꯗ ꯇꯞꯅ ꯇꯞꯅ ꯌꯦꯡꯈꯠꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯎꯔꯤꯕ ꯁꯥ ꯑꯗꯣ ꯃꯈꯣꯏꯒꯤ ꯀꯣꯛꯇꯣꯟꯗ ꯂꯩꯔꯤꯕ ꯎꯁꯥ ꯑꯗꯨꯗ ꯐꯝꯗꯨꯅ ꯃꯈꯣꯏꯗ ꯌꯦꯡꯊꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯐꯤꯔꯦꯞꯄ ꯑꯃꯗꯤ ꯂꯣꯌꯥꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯪꯆꯣꯡ ꯆꯣꯡꯊꯣꯛꯄꯗ ꯁꯥ ꯑꯗꯨꯁꯨ ꯃꯈꯣꯏ ꯇꯝꯅ ꯆꯣꯡꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯐꯤꯔꯦꯞꯄꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩꯗꯣ ꯄꯪꯀꯥꯞꯇ ꯀꯥꯞꯈꯤ ꯑꯗꯨꯝꯅ ꯇꯧꯕꯗꯒꯤꯗꯤ ꯁꯥ ꯑꯗꯨꯒꯤ ꯃꯈꯧꯔꯤꯗ ꯅꯣꯡꯃꯩ ꯃꯔꯨ ꯈꯔꯅ ꯄꯥꯟꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯁꯥ ꯑꯗꯣ ꯇꯥꯗꯨꯅ ꯂꯩꯔꯤ ꯂꯣꯌꯥꯅ ꯁꯤꯗꯤ ꯃꯤꯒꯤ ꯃꯑꯣꯡ ꯃꯥꯜꯂꯤꯅꯦ ꯏꯇꯥꯎ ꯃꯥꯅꯦ ꯃꯁꯤꯗꯤ ꯃꯤꯅꯦ ꯃꯥꯒꯤ ꯈꯧꯔꯤꯗ ꯅꯣꯡꯃꯩꯅ ꯄꯥꯜꯂꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯤꯡꯂꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯁꯥ ꯀꯌꯥꯅ ꯉꯪꯕ ꯑꯃꯗꯤ ꯂꯥꯎ ꯈꯣꯡꯗꯨꯅ ꯆꯦꯜꯂꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯛꯄꯗꯒꯤꯗꯤ ꯐꯤꯔꯦꯞꯄ ꯑꯃꯗꯤ ꯂꯣꯌꯥ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯝꯂꯒ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯊꯣꯔꯛꯂꯤ ꯑꯗꯨꯒ ꯎꯖꯥꯎ ꯑꯃꯒꯤ ꯃꯔꯨꯝꯗ ꯑꯃꯨꯛ ꯂꯨꯝꯗꯨꯅ ꯀꯔꯤ ꯇꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯗꯨꯅ ꯂꯩ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯃꯈꯧꯔꯤꯗ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯝꯂꯕ ꯁꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯈꯣꯏ ꯁꯥ ꯑꯍꯨꯝ ꯃꯔꯤ ꯂꯥꯛꯇꯨꯅ ꯀꯨꯌꯦꯡ ꯌꯦꯡꯉꯤ ꯑꯗꯨꯒ ꯁꯥ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯔꯦꯡꯕꯥꯟꯗ ꯊꯥꯡꯒꯠꯇꯨꯅ ꯆꯠꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯐꯤꯔꯦꯞꯄꯅ ꯀꯔꯤꯅꯣ ꯑꯁꯤꯗꯤ ꯁꯤꯔꯕ ꯁꯥ ꯑꯁꯤꯕꯨ ꯃꯔꯦꯡꯕꯥꯟꯗ ꯍꯥꯏꯒꯠꯇꯨꯅ ꯄꯨꯈꯤꯕꯁꯤꯗꯤ ꯃꯤꯒ ꯆꯞ ꯃꯥꯟꯅꯩꯍꯦ ꯑꯁꯨꯝꯅ ꯐꯤꯔꯦꯞꯄ ꯑꯃꯗꯤ ꯂꯣꯌꯥꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯔꯦꯡꯕꯥꯟꯗ ꯁꯥ ꯍꯥꯏꯒꯠꯇꯨꯅ ꯆꯠꯈꯤꯕ ꯁꯥ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯈꯣꯏ ꯑꯍꯨꯝ ꯃꯔꯤ ꯑꯗꯨꯗꯤ ꯐꯤꯔꯦꯞꯄ ꯑꯃꯗꯤ ꯂꯣꯌꯥꯅ ꯂꯨꯇꯨꯅ ꯂꯩꯔꯤꯕ ꯎ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯆꯪꯁꯤꯜꯂꯛꯂꯤ ꯉꯁꯥꯏ ꯃꯈꯣꯏꯅ ꯎꯔꯤꯕ ꯑꯗꯨꯗꯤ ꯈꯔꯕꯨ ꯄꯤꯛꯏ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯎꯔꯤꯕꯁꯤꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡ ꯆꯥꯎꯏ ꯌꯦꯡꯕꯗ ꯑꯉꯛꯄ ꯐꯪꯅ ꯀꯤꯔꯤ ꯃꯗꯨ ꯎꯕꯗ ꯐꯤꯔꯦꯞꯄꯅ ꯂꯣꯌꯥꯗ ꯃꯁꯤꯗꯤ ꯀꯥꯟꯅꯔꯔꯣꯏ ꯑꯩꯈꯣꯏ ꯎ ꯃꯊꯛ ꯑꯁꯤꯗ ꯀꯥꯈꯠꯁꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯁꯤꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯃꯁꯤꯗꯒꯤꯗꯤ ꯂꯣꯌꯥꯁꯨ ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯂꯝꯂꯒ ꯆꯦꯟꯈꯤꯕꯅ ꯍꯦꯟꯅ ꯐꯒꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯄꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯎ ꯑꯗꯨꯒꯤ ꯃꯔꯨꯝꯂꯣꯝꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯏ ꯑꯗꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯍꯦꯛ ꯆꯦꯟꯈꯤꯕꯒ ꯃꯈꯣꯏ ꯑꯅꯤ ꯇꯝꯅ ꯂꯥꯛꯂꯤꯕ ꯁꯥꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯇꯝꯅ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯟꯁꯤꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯐꯤꯔꯦꯞꯄ ꯑꯃꯗꯤ ꯂꯣꯌꯥꯅ ꯃꯈꯣꯏꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩ ꯑꯗꯣ ꯀꯥꯞꯂꯗꯨꯅ ꯆꯦꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯐꯤꯔꯦꯞꯄꯒꯤꯗꯤ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩ ꯑꯗꯣ ꯃꯔꯨ ꯂꯣꯏꯈ꯭ꯔꯤ ꯑꯗꯨꯒ ꯂꯣꯌꯥꯒꯤꯗꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯃꯛ ꯀꯥꯞꯂꯤ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯀꯥꯞꯂꯕꯁꯨ ꯎ ꯑꯃꯗꯒꯤ ꯎ ꯑꯃꯗ ꯆꯣꯡꯅꯗꯨꯅ ꯑꯁꯨꯝ ꯇꯥꯟꯅꯔꯛꯏ ꯃꯁꯤꯗꯒꯤꯗꯤ ꯐꯤꯔꯦꯞꯄꯅ ꯏꯇꯥꯎ ꯂꯣꯌꯥ ꯑꯩꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯁꯤꯗ ꯁꯣꯏꯗꯅ ꯁꯤꯔꯒꯗꯕꯅꯤ ꯀꯅꯥ ꯑꯃꯠꯇꯅ ꯑꯩꯈꯣꯏꯕꯨ ꯀꯟꯕ ꯉꯝꯂꯔꯣꯏ ꯑꯩꯒꯤꯁꯨ ꯅꯣꯡꯃꯩ ꯃꯔꯨ ꯂꯣꯏꯈ꯭ꯔꯤ ꯅꯪꯒꯤꯁꯨ ꯁꯣꯏꯗꯅ ꯂꯣꯏꯔꯛꯂꯒꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯣꯌꯥꯅ ꯏꯇꯥꯎ ꯀꯔꯤꯒꯤꯗꯃꯛꯇ ꯀꯤꯔꯤꯕꯅꯣ ꯑꯩꯈꯣꯏꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩ ꯑꯁꯤꯒꯤ ꯃꯇꯣꯟꯗ ꯄꯥꯏꯔꯒ ꯃꯁꯤꯅ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯗꯨꯅ ꯊꯣꯝꯗꯨꯅ ꯂꯥꯟꯊꯦꯡꯅꯒꯗꯕꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯐꯤꯔꯦꯞꯄꯅ ꯃꯗꯣ ꯀꯩꯗꯧꯅꯨꯡꯗ ꯑꯣꯏꯔꯣꯏ ꯂꯥꯛꯂꯤꯕꯁꯤꯡꯁꯦ ꯑꯆꯧꯕ ꯁꯥꯅꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯐꯤꯂꯝꯗ ꯀꯩꯗ ꯎꯕ ꯌꯦꯡꯕꯗ ꯌꯥꯝꯅ ꯀꯤꯕ ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯀꯟꯕ ꯁꯥꯁꯤꯡ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯃꯐꯝ ꯑꯁꯤꯗꯁꯨ ꯑꯁꯤꯒꯨꯝꯕ ꯁꯥꯁꯦ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯁꯤꯗꯤ ꯑꯩꯗꯤ ꯃꯪꯗ ꯐꯥꯎꯕ ꯃꯪꯂꯨꯗꯕꯅꯤ ꯃꯈꯣꯏꯗ ꯑꯩꯈꯣꯏꯅ ꯈꯨꯠꯂꯥꯏꯅ ꯊꯥꯔꯕꯁꯨ ꯑꯃꯨꯛ ꯊꯥꯕꯗ ꯁꯤꯔꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯁꯣꯏꯗꯅ ꯁꯤꯔꯒꯗꯕꯅꯤ ꯏꯇꯥꯎ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯣꯌꯥꯅ ꯑꯗꯨ ꯌꯥꯝꯅ ꯄꯥꯝꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯁꯦ ꯑꯩꯒꯤ ꯅꯣꯡꯃꯩ ꯃꯔꯨ ꯌꯥꯎꯕꯁꯦ ꯅꯪ ꯄꯥꯏꯌꯨ ꯑꯗꯨꯒ ꯅꯪꯒꯤ ꯃꯔꯨ ꯌꯥꯎꯗꯕ ꯅꯣꯡꯃꯩꯗꯣ ꯑꯩ ꯄꯥꯏꯒꯦ ꯄꯤꯔꯨꯛꯁꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯅꯣꯡꯃꯩ ꯑꯗꯣ ꯂꯧꯔꯤ ꯑꯗꯨꯒ ꯅꯣꯡꯃꯩ ꯑꯗꯣ ꯃꯅꯤꯡ ꯃꯃꯥꯡ ꯑꯣꯟꯊꯣꯛꯅꯔꯒ ꯅꯣꯡꯃꯩ ꯑꯗꯨꯒꯤ ꯃꯆꯤꯟꯂꯣꯝꯗꯅ ꯃꯈꯨꯠꯅ ꯄꯥꯏꯔꯤ ꯑꯗꯨꯒ ꯈꯔ ꯂꯨꯝꯕ ꯃꯀꯣꯛꯂꯝ ꯊꯝꯕ ꯁꯥꯏꯠ ꯑꯗꯨꯗꯅ ꯌꯥꯟꯊꯗꯨꯅ ꯂꯥꯛꯄ ꯈꯨꯗꯤꯡꯃꯛ ꯊꯣꯝꯗꯠꯀꯦ ꯈꯟꯗꯨꯅ ꯎꯒꯤ ꯃꯔꯨꯝ ꯑꯗꯨꯗ ꯂꯣꯝꯗꯨꯅ ꯂꯩꯔꯤ ꯁꯣꯝꯗꯅ ꯐꯤꯔꯦꯞꯄꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤꯕ ꯁꯥ ꯑꯣꯏ ꯃꯤ ꯑꯣꯏ ꯇꯧꯕꯁꯤꯡ ꯑꯗꯣ ꯀꯔꯥꯏ ꯌꯧꯔꯛꯂꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯆꯦꯞꯊꯗꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯂꯣꯌꯥꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯂꯣꯌꯥ ꯍꯧꯖꯤꯛ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯤ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯂꯩꯔꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯣꯌꯥꯅ ꯑꯩꯈꯣꯏꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯃꯣꯏ ꯑꯃ ꯍꯥꯠꯈꯤꯕꯗꯨꯗ ꯃꯈꯣꯏꯁꯨ ꯈꯔꯗꯤ ꯀꯤꯕꯖꯥꯠꯅꯤ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯅ ꯀꯔꯤ ꯇꯧꯔꯛꯀꯗꯕꯅꯣ ꯍꯥꯏꯕ ꯑꯩꯈꯣꯏ ꯈꯪꯕ ꯅꯠꯇꯦ ꯆꯦꯛꯁꯤꯟꯅ ꯂꯩꯁꯤ ꯑꯩꯈꯣꯏꯅꯅꯦ ꯐꯣꯟ ꯇꯧꯒꯗꯕꯁꯨ ꯅꯦꯠꯋꯥꯛ ꯑꯃꯠꯇ ꯐꯪꯗꯦ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡꯗꯨꯅ ꯀꯔꯥꯏ ꯌꯧꯅ ꯆꯠꯅꯈ꯭ꯔꯕꯖꯥꯠꯅꯣ ꯈꯪꯗꯦ ꯉꯁꯥꯏꯗꯒꯤ ꯅꯣꯡꯃꯩ ꯀꯥꯞꯂꯤꯕꯁꯤ ꯃꯈꯣꯏꯁꯨ ꯇꯥꯔꯝꯒꯅꯤ ꯆꯪꯉꯛꯄ ꯌꯥꯔꯤ ꯄꯣꯠꯅꯤ ꯏꯇꯥꯎ ꯀꯔꯝꯍꯥꯏꯅ ꯆꯪꯉꯛꯀꯗꯣꯏꯅꯣ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕꯁꯦ ꯅꯣꯡꯉꯥꯜꯂꯀꯥꯟꯗ ꯀꯔꯤ ꯑꯣꯏꯅꯤ ꯈꯪꯕ ꯅꯠꯇꯦ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯛꯄ ꯀꯥꯟꯗꯅꯦ ꯌꯦꯛꯅꯕꯒꯤ ꯕꯪꯀꯔ ꯃꯌꯥꯏꯗ ꯂꯦꯞꯈꯠꯂꯛꯄ꯭ꯔꯥ ꯈꯪꯄꯣꯟꯇꯦ ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯦ ꯏꯇꯥꯎ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯌꯨꯝ ꯌꯧꯅꯅꯕ ꯆꯠꯍꯧꯒꯗꯕꯁꯨ ꯁꯥꯔ ꯂꯥꯏꯔ ꯈꯪꯗꯕ ꯑꯁꯤꯅ ꯑꯩꯈꯣꯏꯕꯨ ꯊꯠꯆꯤꯟꯗꯨꯅ ꯊꯝꯕꯒꯨꯝ ꯇꯧꯔꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ
नुमिदांगी पुंग अमा तासलकली थाबनसु फना निंगथिना ngali matam aduta phirepa waman khibana mahak ado uiba horokli aduga mafam adusu pungchik chikpanina loya su masa ado tumningba phoroi masidagiti phirepa amadi loya mafam aduta haineruba tawdura adumak tumthakhri makhoi ne hek tumthakibaga makhoi ki manakta karigumba ama sorot lakli adubu phirepa amadi loya kari amata khanghaudri adumna makhoi anina tumlingagi matam aduta makhoi ani gi manakta miyoi sa oina tawpa karino khangdaba yamna wang chawpa jiba singado makhoi gi manaktamna laktuna leplaga lei matamada phirepana mungonda sahum khara phangbudagi mahake masada layamana insilapugum mahak mamittamna pangthorei adamna mahana mamit he pangthorakpaga mamangda leptuna saoi laioi tawba wangding wakba chaw changnaba singatuna makhot masa isang sanggo makhai leplamba do ubada phirepa khantaba tawduna mahana paiba nongmai ado kapthorei adumna kapthorpadu da loya khangprek khangduna mahak chawgulai tumlambadagi khangprek khangna hawlapadu da mahak kari tawduna khangdana phirepada wasinduna kaidoroge ha kaidoroge nang asomna haiduna hanna hangi matamada phirepana aikoi anigi imangda aikhoidagi ngasaidagi talarakliba laioi saoi mi wina tawpa ado leptuna lerami madu kibadagi mahakna nongmai ado kapani haiduna tami matamada loyana mahana kulai leidon jena padati kana amata leiramdri aduga lepambagi mafamju amata tadi matamada loyana phirepada nahak namangda churi pawi pawuda ubadagi nasado pangpata pakhalaba male kadai nongmaido ai oina pairaga piro haiduna loyana phirepadagi nongmai ado loksinduna nongmai ado ningthina thami asumna makhoi ani wari ngak sanarba matung pung jengrubada pung ama makhai khara hendu leirami matamadu da loyana as pung ama phawba phana tumdri nangna khangalu iglit lakli basi phare haditine nong ngandri phawa tumlasiko karigumbada yignaba singaduna aikhoida question duna leramlabadi kamdaupa hoine adu wargana nang hana tumo aduga ayam sange atragana ibani kharkhasu tumnarure maramaduna suktum tumlagupsira wafamadu da loyana su hoi haiduna yari masidagidi makhoi sungtum tumduna mafam adaida kolei leiduna jingduna leiri adubu angakpani makhoi leiri mafam ado manungda karigumba ama tawbugum tawi lainung aduda karigumba amana dung cherakpagi amati karigumba ama hogaibagi makhol tabadung tawrei adumne hek tawbaga phirepa amadi loyana leiri mafam aduda sawraba komama hutharakli komadu tamabani tasange tawi adubu makhoi anina yamna haisingna makhoi nga thadun leiriba u aduta kolhobadagi kom aduta tabamakti tasan khidri kom adugi manungta sakhang taba tinkang mayap amana lebak singado hutuna leiri matam aduta loyana is masigi tingi kom sidaga taslamlabati ibani sodana thawai manganganida asumna makhoi ani hainaraduna mafam mado thadok lamlaga chakhrasi haiduna akoibaduda kuli liduna jingnai asumna makhoi ani na kuli liduna jingnakpada kana amata udabadagi makhoi ani mafam mado thadoktuna chilarasi haduna chelakpadati phirepa amadi loya makhoi ani gi makhongda karigumba kallaba thauri amana kisenduna leiramli madu ubada loyana kainu sidi karmai tawna aikhoi gi khongsida masigi uri wari sina kiramliba taw masi lokhon abtausi asumna makhoi ani na lokhoknaba yamna kana honari ngai matam maduda makhoi gi manakta laioi mioi sawna tawba karino khangdaba wangring wangba ado makhoi ani gi mamangda leblakli matamadu da loyana itaw phirepa nangi nomoido kapune nangbo adumna hairakpada phirepana aigi nomodi nanga lokhbadudi nangna ugi momu thangkidaine adumna hairakpada loyana manga thangkibu nomai ado jengnakpadadi nomai ado leiramdri matamadu da loyana phirepada wansinduna itaw ibani hauji loiba tabani nomai ado leiramdri wafam adu tabada phirepana kaino haisibo aikhoi anibu soina siragadra asumna khallaga mahana akoibadu kari tage haduna kuli lenu jengi adubu karimata udi masidagi mahana wakhalama lakpadagi mahaki mobile do nisingei mobile do loktuna mahana display ado ngalali aduga makhoi ki manakta libriba sasing adugi manakta langsinki matamatu sasing ado yamna law khongduna mafam ado thadok lamlaga chenki
ꯑꯗꯨꯒ ꯂꯦꯝꯍꯧꯕ ꯑꯃꯅ ꯍꯧꯖꯤꯛꯀꯤ ꯃꯩꯉꯥꯜ ꯄꯨꯊꯣꯛꯏꯕ ꯃꯣꯕꯥꯏꯜ ꯑꯗꯨ ꯄꯥꯏꯗꯨꯅ ꯌꯥꯝꯅ ꯂꯥꯞꯅ ꯂꯪꯊꯣꯛꯈꯤ ꯑꯗꯨꯝ ꯂꯪꯊꯣꯛꯄꯗꯨꯗ ꯃꯃꯥꯡꯗ ꯆꯦꯟꯈ꯭ꯔꯤꯕ ꯁꯥꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯇꯥꯁꯟꯕꯗꯒꯤ ꯁꯥꯁꯤꯡ ꯑꯗꯨꯅ ꯈꯪꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯋꯥꯡꯅ ꯆꯣꯡꯈꯠꯂꯗꯨꯅ ꯆꯦꯟꯅꯈꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯐꯤꯔꯦꯞꯄ ꯑꯃꯗꯤ ꯂꯣꯌꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯀꯔꯤꯅꯣꯅꯦ ꯃꯈꯣꯏꯅ ꯂꯥꯏꯠꯇ ꯁꯣ ꯌꯥꯝꯅ ꯀꯤꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯉꯪꯉꯗꯨꯅ ꯂꯩꯍꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯂꯣꯌꯥꯅ ꯑꯩꯒꯤꯁꯨ ꯃꯣꯕꯥꯏꯜ ꯑꯁꯦ ꯀꯥꯞꯂꯒꯦ ꯑꯗꯨꯗꯨꯒ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯂꯁꯤ ꯍꯥꯏꯗꯨꯅ ꯃꯣꯕꯥꯏꯜꯒꯤ ꯐ꯭ꯂꯥꯁ ꯑꯗꯨ ꯀꯥꯞꯀꯦ ꯇꯧꯏ ꯃꯇꯝ ꯑꯗꯨꯗ ꯐꯤꯔꯦꯞꯄꯅ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜ ꯑꯗꯨ ꯇꯥꯞꯂꯥꯎꯅ ꯃꯨꯜꯂꯒ ꯗꯤꯁꯄ꯭ꯂꯦ ꯑꯗꯨ ꯃꯨꯊꯠꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯈꯛ ꯇꯧꯒꯅꯨ ꯃꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯎꯅꯤꯡꯕ ꯀꯤꯕꯁꯦ ꯂꯥꯏꯠ ꯃꯉꯥꯜ ꯍꯥꯏꯕꯁꯤꯅꯤ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯃꯉꯥꯜ ꯑꯗꯨ ꯄꯨꯊꯣꯛꯂꯨꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯅ ꯂꯥꯏꯠ ꯑꯗꯨ ꯃꯥꯡꯍꯟꯕꯒꯤ ꯃꯤꯡꯗ ꯅꯪꯕꯨ ꯁꯣꯏꯗꯅ ꯍꯥꯠꯈꯤꯕ ꯌꯥꯏ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯈꯪꯍꯧꯗꯅ ꯐꯤꯔꯦꯞꯄꯒꯤ ꯂꯦꯡꯖꯨꯝꯗ ꯃꯆꯤꯟ ꯇꯨꯝꯂꯕ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯊꯤꯜꯂꯛꯈꯤ ꯑꯗꯨꯝꯅ ꯊꯤꯜꯂꯛꯄꯗꯨꯗ ꯐꯤꯔꯦꯞꯄꯅ ꯀꯅꯥꯅꯣ ꯁꯤꯗꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯌꯦꯡꯊꯣꯔꯛꯏ ꯂꯣꯌꯥꯁꯨ ꯇꯨꯡꯂꯣꯝꯗ ꯁꯠ ꯌꯦꯡꯊꯣꯔꯛꯄꯗꯗꯤ ꯌꯥꯝꯅ ꯋꯥꯡ ꯆꯥꯎꯔꯕ ꯂꯥꯏꯅꯤ ꯃꯤꯅꯤ ꯈꯪꯗꯕ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯈꯨꯠꯁꯥꯁꯤꯡ ꯑꯗꯨꯅ ꯊꯤꯜꯂꯛꯄ ꯑꯣꯏꯔꯝꯂꯤ ꯐꯤꯔꯦꯞꯄ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯋꯥꯅ ꯆꯩꯅꯥ ꯈꯥꯡꯈꯤ ꯃꯁꯤꯗꯒꯤꯗꯤ ꯂꯣꯌꯥꯅ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜ ꯑꯗꯨꯁꯨ ꯐ꯭ꯂꯥꯛꯁ ꯀꯥꯞꯇꯨꯅ ꯇꯨꯡꯗ ꯂꯦꯞꯂꯤꯕ ꯁꯥ ꯑꯣꯏ ꯃꯤ ꯑꯣꯏ ꯇꯧꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯪꯁꯤꯜꯂꯤ ꯑꯗꯨꯝꯅ ꯇꯧꯕ ꯑꯗꯨꯗ ꯁꯥ ꯑꯗꯣ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝꯅ ꯂꯥꯞꯅ ꯈꯣꯡꯗꯨꯅ ꯆꯦꯟꯈꯤ ꯑꯗꯨꯕꯨ ꯐꯤꯔꯦꯞꯄꯒꯤ ꯁꯥꯌꯦꯡꯗ ꯊꯤꯜꯂꯝꯕ ꯃꯆꯤꯟ ꯇꯨꯝꯂꯕ ꯄꯣꯠꯁꯛ ꯑꯗꯨꯅ ꯐꯤꯔꯦꯞꯄꯗꯣ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯕ ꯍꯧꯔꯛꯂꯤ ꯄꯣꯠ ꯑꯗꯣ ꯍꯨ ꯇꯩꯕ ꯄꯣꯠꯁꯛ ꯑꯃꯅ ꯊꯤꯜꯂꯛꯄꯒ ꯆꯞ ꯃꯥꯟꯅꯩ ꯃꯁꯤꯗꯒꯤꯗꯤ ꯐꯤꯔꯦꯞꯄ ꯂꯦꯞꯄ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯃꯍꯥꯛ ꯐꯝꯊꯔꯛꯏ ꯑꯗꯨꯒ ꯎ ꯑꯗꯨꯗ ꯉꯥꯊꯔꯒ ꯏꯇꯥꯎ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ ꯏꯁꯥꯁꯤꯁꯨ ꯌꯥꯝꯅ ꯆꯣꯛꯊꯔꯦ ꯀꯣꯛꯁꯤꯁꯨ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦ ꯅꯪꯒꯥꯁꯦ ꯃꯔꯤ ꯃꯉꯥ ꯊꯣꯛꯑꯦ ꯏꯇꯥꯎ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯁꯣꯏꯗꯅ ꯁꯤꯔꯒꯗꯕ ꯃꯥꯜꯂꯤ ꯅꯪ ꯃꯐꯝ ꯑꯃꯗ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝꯅ ꯂꯥꯞꯅ ꯆꯠꯍꯧꯔꯣ ꯑꯩ ꯍꯧꯖꯤꯛ ꯂꯥꯏꯅꯤ ꯃꯤꯅꯤ ꯈꯪꯗꯕ ꯑꯗꯨꯒ ꯂꯥꯊꯦꯡꯅꯍꯧꯔꯒꯦ ꯏꯇꯥꯎ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯅꯪꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯑꯩꯅ ꯆꯠꯄ ꯍꯥꯏꯕꯁꯦ ꯑꯩ ꯀꯩꯗꯧꯉꯩꯗ ꯉꯝꯃꯣꯏ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯍꯥꯏꯕꯁꯦ ꯑꯩꯁꯨ ꯊꯋꯥꯏ ꯃꯥꯡꯕ ꯌꯥꯔꯤꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯅꯪꯕు ꯁꯣꯏꯗꯅ ꯁꯦꯟꯅꯔꯒ ꯂꯩꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯨꯠꯅ ꯊꯧꯔꯤꯁꯤꯡ ꯑꯗꯣ ꯂꯧꯊꯣꯛꯄꯗꯤ ꯂꯦꯞꯇꯤ ꯑꯗꯨꯝꯅ ꯇꯧꯕꯗꯒꯤꯗꯤ ꯊꯧꯔꯤ ꯑꯗꯣ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯂꯧꯊꯣꯛꯄ ꯂꯣꯏꯔꯤ ꯃꯁꯤꯗꯒꯤꯗꯤ ꯂꯣꯌꯥꯅ ꯐꯤꯔꯦꯞꯄꯗ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯕꯗ ꯐꯤꯔꯦꯞꯄꯗꯣ ꯆꯠꯄ ꯉꯝꯗ꯭ꯔꯤ ꯃꯁꯥꯗꯣ ꯆꯣꯛꯊꯈꯤꯕꯅ ꯃꯁꯤꯗꯒꯤꯗꯤ ꯂꯣꯌꯥꯅ ꯐꯤꯔꯦꯞꯄꯕꯨ ꯃꯍꯥꯛꯀꯤ ꯃꯅꯪꯒꯟꯗ ꯄꯣꯈꯠꯇꯨꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯋꯥꯅ ꯎꯃꯪ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯆꯦꯜꯂꯛꯏ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯄꯣꯠꯁꯛ ꯑꯃꯅ ꯎ ꯑꯗꯨꯗ ꯈꯣꯠꯂꯗꯨꯅ ꯆꯣꯡꯂꯒ ꯇꯥꯟꯅꯔꯛꯂꯤꯕꯗꯣ ꯂꯣꯌꯥꯅ ꯃꯈꯣꯜ ꯇꯥꯏ ꯑꯗꯨꯕꯨ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯕꯁꯨ ꯃꯍꯥꯛ ꯆꯠꯄꯗꯤ ꯂꯦꯞꯂꯝꯗꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝ ꯂꯦꯞꯇꯨꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯂꯣꯌꯥꯗꯣ ꯂꯝꯕꯤ ꯂꯝꯃꯥꯡꯅꯔꯤ ꯃꯐꯝ ꯃꯔꯥꯡ ꯑꯃꯠꯇ ꯈꯪꯗ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯐꯤꯔꯦꯞꯄꯕꯨ ꯂꯩꯃꯥꯏꯗ ꯇꯞꯅ ꯊꯝꯃꯤ ꯑꯗꯨꯒ ꯐꯤꯔꯦꯞꯄꯗ ꯐꯤꯔꯦꯞꯄꯧ ꯅꯪꯕꯨ ꯋꯥꯈꯜ ꯇꯥꯎꯅꯦ ꯀꯔꯤꯗꯧꯕ ꯑꯗꯨꯛ ꯌꯥꯝꯅ ꯊꯧꯅꯥ ꯂꯩꯇ꯭ꯔꯤꯕꯅꯣ ꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯐꯤꯔꯦꯞꯄ ꯎꯏꯔꯨꯝ ꯇꯧꯔꯝꯂꯕ ꯃꯃꯤꯠꯇꯣ ꯇꯞꯅ ꯑꯃꯨꯛ ꯄꯥꯡꯊꯣꯔꯛꯏ ꯑꯗꯨꯒ ꯏꯇꯥꯎ ꯅꯪ ꯆꯠꯂꯨꯔꯦ ꯅꯪꯕꯣ ꯑꯩꯅ ꯕꯩꯔꯤ ꯑꯣꯏꯔꯒ ꯅꯍꯥꯛ ꯁꯣꯏꯗꯅ ꯑꯋꯥꯐꯝꯗ ꯇꯥꯔꯒꯅꯤ ꯅꯪ ꯆꯠꯂꯣ ꯑꯗꯨꯝꯅ ꯍꯟꯅ ꯍꯥꯏꯔꯛꯄꯗꯒꯤ ꯂꯣꯌꯥꯅ ꯈꯜꯂꯤ ꯑꯩ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯒ ꯃꯐꯝ ꯑꯁꯤꯗ ꯑꯩꯒꯤ ꯃꯤ ꯈꯔꯒ ꯂꯣꯏꯅꯅ ꯑꯩ ꯂꯥꯛꯂꯒ ꯃꯥꯕꯨ ꯁꯣꯏꯗꯅ ꯀꯜꯂꯔꯒꯦ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯃꯥꯁꯨ ꯁꯣꯏꯗꯅ ꯍꯤꯡꯒꯗꯕ ꯃꯥꯜꯂꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯁꯥ ꯑꯁꯤꯅ ꯃꯍꯥꯛꯄꯨ ꯍꯥꯠꯇꯨꯅ ꯆꯥꯊꯣꯛꯈ꯭ꯔꯕꯗꯤ ꯀꯝꯗꯧꯕ ꯑꯩꯅ ꯑꯩꯒꯤ ꯃꯔꯨꯞ ꯑꯃꯒꯤꯗꯃꯛ ꯑꯩ ꯍꯤꯡꯅꯕꯒꯤꯗꯃꯛ ꯆꯦꯟꯒꯗꯕ ꯅꯠꯇꯦ ꯐꯔꯦ ꯃꯥꯕꯨ ꯄꯣꯠꯁꯤꯟꯗꯨꯅ ꯑꯃꯨꯛ ꯆꯦꯟꯗꯕ ꯌꯥꯗꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯐꯤꯔꯦꯞꯄꯕꯨ ꯄꯣꯠꯁꯤꯟꯗꯨꯅ ꯑꯃꯨꯛ ꯆꯦꯜꯂꯤ ꯉꯁꯥꯏ ꯃꯈꯩ ꯃꯣꯕꯥꯏꯜꯒꯤ ꯐ꯭ꯂꯥꯛꯁ ꯃꯉꯥꯜ ꯑꯗꯨꯗ ꯀꯤꯈꯤꯕꯅ ꯃꯐꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯁꯥ ꯑꯃꯠꯇꯅ ꯂꯥꯛꯈꯤꯗꯦ ꯑꯗꯨꯕꯨ ꯐꯤꯔꯦꯞꯄ ꯑꯃꯗꯤ ꯂꯣꯌꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯝꯕ ꯁꯥ ꯑꯣꯏ ꯃꯤ ꯑꯣꯏ ꯇꯧꯕ ꯃꯇꯨ ꯖꯣꯝ ꯆꯣꯝꯕ ꯑꯗꯨꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯑꯁꯨꯝ ꯂꯥꯛꯄꯗꯤ ꯂꯦꯞꯇꯦ ꯃꯁꯤꯗꯒꯤꯗꯤ ꯂꯣꯌꯥꯅ ꯈꯜꯂꯤ ꯇꯨꯡꯗ ꯏꯟꯅꯔꯛꯂꯤꯕ ꯁꯥ ꯑꯣꯏ ꯃꯤ ꯑꯣꯏ ꯇꯧꯕ ꯑꯁꯦ ꯀꯔꯝꯅ ꯃꯥꯡꯍꯟꯒꯗꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯋꯥꯈꯜ ꯑꯁꯨꯝ ꯈꯜꯂꯛꯄꯗ ꯋꯥꯈꯜ ꯑꯃꯠꯇ ꯊꯣꯛꯂꯝꯗꯦ ꯃꯇꯝ ꯑꯗꯨꯗ ꯐꯤꯔꯦꯞꯄꯅ ꯂꯣꯌꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛꯅ ꯈꯪꯂꯗꯨꯅ ꯂꯣꯌꯥꯒꯤ ꯃꯉꯛꯁꯝꯗ ꯃꯌꯥꯅ ꯆꯤꯛꯇꯨꯅ ꯉꯪꯉꯤ ꯑꯗꯨꯒ ꯑꯩ ꯁꯥ ꯑꯣꯟꯕ ꯍꯧꯔꯛꯏ ꯏꯇꯥꯎ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯣꯌꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯐꯤꯔꯦꯞꯄꯕꯨ ꯂꯩꯃꯥꯏꯗ ꯊꯝꯃꯤ ꯑꯗꯨꯒ ꯀꯩꯅꯣ ꯏꯇꯥꯎ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ ꯑꯁꯨꯝꯅ ꯍꯥꯏꯕꯗ ꯐꯤꯔꯦꯞꯄꯅ ꯃꯌꯥ ꯑꯗꯨ ꯍꯤꯒꯠꯇꯨꯅ ꯉꯪꯉꯤ ꯑꯗꯨꯒ ꯅꯪꯕꯨꯁꯨ ꯑꯩꯅ ꯆꯥꯔꯒꯅꯤ ꯍꯥꯏꯗꯨꯅ
ngangduna hairi wafam adu tabada loyana nangsu sa adugi khudin aduna thinbadagi nangsu sa walaba adudi ai mafam masida tutuna chalhorage asumna khallaga phirepa bu huntoklamlaga loya do mafam adu thadokuna yamna wana chelai aduna chelakpada ising tabagi makhol tarakpadagi ising jaibi leriba adomda mahak yamna kana chelakli aduduga mahana kuli ledun jilakpadadi ising jaibi ama leriba do uri madu ubadagidi mahakna siraga si changlaga sang khaladuna ising jaibi aduga loinana ising adu chongtharai adumna chongtharakpa aduta ising ado khara thelambadagi mahaki makhongna ising makhada leriba nungsing aduda jaisanbadagi makhongna amadi leithekhrei masidagidi loya yamna kana lauki adubu ising nungda lawo oibanina makhon amata thokijai masidagi mahak ising adutagi phagolaklaga kangphal tamna mahak parprap karaktuna makhong anaba do yengi matamaduda mahaki makhong adudi nakan namada phaiyektuna leiramlei madu ubadagi loya hena ki ba haibuto oiki adumna tawringai matamaduda khanghaudana mahana chongtharakhi ba luknung aduda kanagumba amasu chongtharakhi ba do loyana uri madu ubadagi loya makhong namado sekladuna mafam aro tatokutuna kinanaba honarai aduma tawringai matamaduda ising manung adudagi phagolaklaga phirepana itaw asumna kawrakpaduta loya khangpek khangna tung onthokuna jengai adugadi hawjik chongtharakliba phirepa oduna leiramlei masidagi ti loya parprap chensiduna phirepa bu singkhatli aduga mahakna itaw ibani ngasida ngasi asima leirasi yengo aisu khongsi yadre aduga itawsu hanu jama chokthari wafam aduda phirepana itaw aisu jamna ware adubu ising asina thengbadagi ti khara makhaidi aingonda leiramba maichakto kokpagumba tawi aduna itaw ibani lok asida tawthakrasi aduga lok asina taba jaga do tampak soina oigadoribani tampak torubadi ibani se sodena hingbasu yaina adugumla ba wafam adu tabada phirepa amadi loya makhoi ani do ising aduda tawthakiba haibado yari maramaduna makhoi anina ising aduda asumak tawtharai adamna tawtharakpa aduta phirepati wakhal mangduna adumak laikhrei aduga loya su ising aduda asum tawtharakpado waraduna mahak lekangda kakhatninglai adubu mahakna lekangda kakhatlalaga nga pathage haduna tawringe matamaduta makhoi anigi matungda ngasaidage tanarakliba sawoi laioi mioi tawba do mahaki manak nakchilak haibase mahakna khangni maramdi sa aduna chap matamda dang lawu makhol thokani maramaduna makhoi anigi manakta dang lawu makhol ama taba aduda yamna kireduna mahak ising aduda amuk tawthaba yaurami asumna tawduna asum tawtharakpana hawjikti makhoi tampaki turel amada tillari turel adudagi makhoi ani kakhalakli rutuga yum amada changsinduna makhoi gi mateng pangbina ba hairi masidagi di yumbu aduna is nakhoi siri otonga thina songno ureda phai ai koge asumna hairaga imu aduda leramba miyoi sing aduna ambulance kauki madugi matung ambulance laktuna phiripa madi loya ambulance ta tongduna hospital jauki somdana makoina laknaramlaba amadi phaba ngamhaudraba sa sing aduna loya amadi phirepana jakkiba maikai adomda yengduna lehauki wariyasi matang asida loisinjari wariyasi pathok chapa matamda soikhilan kiba aran ohoi yaurabasu tabiriba punamakna pukchal sauna ngakpigani ngasigidamakadi mayambu aroibada amukka hanna ikoknona khurumjari